어? 맞아 거브라 그래가 쫙 강되네 좀 뜨지 쫙이 안 말아 할로 Rita Sam hi Tabisana hello मिस्त्री की चाम था आपके जाम दे चा कराई ना nó tụi đi đâu लोए ôi bố नहीं ôi bố ôi bố ôi bố ôi dạ केंजंग सर अगे इसी बिना थोंगे नौरा मनी में कोक लाइसम सुरमिला हेलो मैं सही था ते मध्य ते मंगा अंगांग सुमिए अंगांग दो अकोई न केंतो ले दे वहाँ से इतने चौक ले बा अदे तो ना माँ हम तुम्हारे लगा माँ थोड़ा गया है ना अंगांग सुमले मालेम अब ऑफिशियल ना कह बेटे मध्य वो देना इतने में थोड़ा नहीं आई थपक फांग नहीं माँ की मुँह छिल लगा आँख थारक पनी सुम सुमिला देवी कुइरे से अनु की लाइफ संग दबा होय देखो जो हाने तो मैंने नुंगांग दे ताऊ को खेलेन हेलो इसुला ए सारे खेलेन वेलकम वेलकम तो बिसना कहीं ना हरके अखोई सिदा दी योना अखोई की बारी सिदा से गाड़ी का से कहीं हायम दबी गाड़ी के खंजन थमा में इम्फाल लगा इदी सिनारनी है बसे तामो कदाई चलुगे चत्ती है ब्रो कइलमदगिनो ब्रो जे कइलमदगिनो राकेश सही कसादई ने से गाड़ी से यों से अखोई की जुम बारी दने बको nga pha lak pai ne ba kai nga hem da be gai kham chalam bi dane ba dabung jang mathel li yamna yam ngasi di yum sanga bagi o yum sanga ba di phara mani ko mathel yam phajara mani kai mathel sarage ngasi se rau thong mars changak pa dangai ri ke tawre tuisana phajare tumninge thabak takhai ru bai ware ayuktei mamang maning chen short tat tore o yum sanga bai raisa kana yum sai no no giro mi giro nausa khundong mammaira nga thong ga amatta char o hoi hoi charake mukbang torok to ni ko mukbang si tawrani soidana ngasi heng si mukbang tawrage daidi sana lap fire sana lap hi hello welcome koi ke kalen sang pagi ba kena tawre no chana tôi thong hai bane o nga tôi thong ai ro okay tawrake nga tôi thong si di sareng gumba kegumba na taw nga hai gumba na taw gadam ne ko oi yenge tawrak pa ngamre yenge ai khoi gi di watlida kadai deino ai khoi kazin dada ma gi ne ai khoi hingu
ꯅꯨꯡꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯍꯣꯡꯗꯣꯛꯈꯤꯗꯣꯔꯦ ꯃꯥꯒꯤ ꯌꯨꯝꯗꯨꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯀꯦꯂꯦꯟꯅ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯔ ꯃꯥꯜꯂꯦ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯌꯥꯝ ꯍꯥꯏꯒꯠꯂꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯅꯨꯡꯉꯥꯏꯔꯦ ꯈꯣꯡꯗ ꯐꯝꯕ ꯅꯨꯡꯉꯥꯏꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯔꯁ ꯐꯧ ꯆꯪꯗ꯭ꯔꯤ ꯐꯦꯕꯋꯥꯔꯤ ꯇꯪꯈꯥꯏ ꯇꯝꯃ ꯌꯧꯔꯤ ꯁꯥꯕ ꯍꯧꯒꯠꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯀꯣꯔꯤꯃꯌꯨꯝ ꯁꯂꯤꯃꯥ ꯍꯥꯏ ꯍꯜꯂꯣ ꯁꯂꯤꯃꯥ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥꯅ ꯁꯤꯗꯗꯤ ꯏꯪꯉꯦ ꯑꯗꯨꯗ ꯁꯥꯔꯕꯣ ꯗꯥꯕꯨꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯁꯥꯏꯌꯦ ꯁꯤꯗ ꯑꯗꯣ ꯅꯨꯃꯤꯗꯥꯡꯗꯕꯨꯗꯤ ꯈꯔ ꯁꯨꯝ ꯏꯪꯉꯦ ꯀꯦꯂꯦꯟꯅ ꯑꯩꯈꯣꯏ ꯁꯤꯗ ꯅꯨꯡꯁꯥ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯤ ꯌꯥꯏꯕ ꯅꯨꯡꯉꯥꯏꯔꯦꯔꯥ ꯑꯣꯀꯦ ꯅꯨꯡꯁꯥ ꯌꯥꯏꯕ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯣ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯥ ꯌꯥꯏꯕ ꯅꯨꯡꯁꯥꯒ ꯂꯣꯏꯅ ꯕ꯭ꯂꯔ ꯆꯠꯂꯦ ꯈꯣꯡꯅ ꯐꯝꯕ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯊꯨꯖꯟꯗ꯭ꯔꯣ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯦ ꯂꯣꯏꯈꯤꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯦꯕ ꯃꯃꯤ ꯁꯥꯃꯤ ꯃꯪꯗ ꯂꯦꯜꯂꯨꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯊꯣꯏꯕꯤ ꯆꯅꯥꯅꯕ ꯕ꯭ꯂꯦꯡꯀꯦꯠ ꯀꯟꯅ ꯄꯝꯃꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯅꯨꯡꯗꯥꯡꯗꯕꯨꯗꯤꯀꯣ ꯏꯪꯉꯦ ꯁꯤꯗ ꯅꯨꯡꯗꯥꯡꯗꯗꯤ ꯏꯪꯉꯦ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯁꯥꯔꯦ ꯁꯅꯂꯞꯅ ꯀꯩꯕ ꯏꯆꯦꯗꯤ ꯀꯥꯏꯅꯣ ꯏꯆꯦꯗꯣ ꯑꯉꯥꯡ ꯁꯨꯝꯃꯤꯌꯦ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤ ꯃꯥ ꯊꯣꯛꯂꯛꯀꯥꯟꯗ ꯁꯣꯏꯗꯅ ꯌꯥꯎꯍꯜꯂꯛꯀꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯗꯥꯕꯨꯡ ꯑꯩ ꯔꯧ ꯊꯣꯡꯉꯦ ꯄꯣꯠꯁꯝꯕꯝ ꯉꯔꯥꯡ ꯑꯩ ꯔꯧ ꯂꯧꯔꯛꯄꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯡꯗ꯭ꯔꯦ ꯉꯁꯤ ꯃꯣꯏ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯨ ꯅꯍꯥꯟꯉꯩ ꯍꯋꯥꯏ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯄꯤꯖ ꯂꯩꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯔꯧꯗ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯤꯁꯨ ꯉꯥ ꯑꯃꯐꯥꯎ ꯄꯤꯖꯗ꯭ꯔꯤ ꯍꯥꯏꯅ ꯉꯁꯤꯁꯦ ꯊꯣꯡꯉꯣ ꯍꯥꯏꯅ ꯑꯩꯅ ꯊꯣꯡꯍꯜꯂꯕ ꯁ꯭ꯀꯨꯜ ꯂꯩꯔꯣ ꯁꯨꯇꯤ ꯁ꯭ꯀꯨꯜ ꯊꯥꯔꯕꯣ ꯄꯨꯁꯄꯥꯗꯤ ꯂꯥꯛꯇꯦꯅ ꯄꯨꯁꯄꯥ ꯗ꯭ꯌꯨꯇꯤ ꯀꯟꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯁꯤꯁ ꯁꯟꯂꯥꯏꯠꯀꯤ ꯀꯩꯅꯣꯁꯤ ꯔꯤꯐ꯭ꯂꯦꯛꯁꯟꯁꯤ ꯌꯦꯡꯉꯣ ꯁꯤꯅꯦꯃꯥ ꯀꯃꯥꯟꯗ꯭ꯔ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯂꯋꯥꯏꯗꯒꯤ ꯃꯉꯥꯟꯒ ꯐꯨꯗꯣꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅꯒ ꯇꯧꯍꯜꯂꯤꯅꯦꯀꯣ ꯂꯥꯏꯒꯤ ꯀꯩꯅꯣꯗ ꯁꯤꯔꯤꯌꯦꯜꯗꯒ ꯇꯧꯕꯗ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯤꯀꯥꯟꯗ ꯑꯦꯜꯕꯤ ꯊꯥꯔꯛꯄ ꯇꯥꯔꯦꯅ ꯉꯁꯤꯗꯤ ꯉꯥꯏꯔꯤꯅꯦ ꯑꯣꯀꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯂꯋꯥꯏꯗ ꯃꯅꯤ ꯑꯃ ꯂꯩꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯁ ꯌꯦꯡꯉꯨꯅꯦꯁꯦ ꯉꯁꯥꯏꯅ ꯍꯜꯂꯛꯑꯦ ꯑꯩ ꯗꯥꯕꯨꯡ ꯑꯦꯛꯖꯥꯝ ꯗ꯭ꯌꯨꯇꯤ ꯂꯩꯕ ꯉꯁꯤ ꯑꯣ ꯑꯦꯛꯖꯥꯝ ꯍꯧꯔꯕ ꯍꯥꯏꯁꯦ ꯑꯁ ꯑꯩꯁꯦ ꯌꯦꯡꯉꯨꯅꯦꯕ ꯅꯣꯏ ꯃꯌꯥꯝ ꯈꯨꯔꯝꯃꯣ ꯕꯣꯔ ꯄꯤꯔꯝꯃꯒꯦ ꯑꯩꯁꯦ ꯉꯁꯤ ꯏꯁꯣꯔꯒꯤ ꯃꯃꯤ ꯑꯃ ꯑꯩꯉꯣꯟꯗ ꯐꯪꯉꯦ ꯍꯥꯏ ꯗꯗꯥ ꯁꯌꯥꯃꯥꯏꯕꯝ ꯍꯜꯂꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯑꯦꯜꯕꯤ ꯇꯧꯔꯝꯃꯦ ꯈꯪꯍꯧꯗ꯭ꯔꯦ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯏꯕꯣꯜꯅ ꯍꯥꯏ ꯏꯕꯣꯜ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯃꯦꯇ꯭ꯔꯤꯛꯅꯦ ꯑꯣ ꯃꯦꯇ꯭ꯔꯤꯛꯀꯤ ꯗ꯭ꯌꯨꯇꯤ ꯇꯥꯏꯔꯣ ꯍꯥꯏꯁꯦ ꯑꯣꯀꯦ ꯑꯣ ꯆꯨꯝꯃꯤꯅꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯊꯣꯏꯕꯤ ꯆꯅꯥ ꯃꯥꯏꯕꯝꯅ ꯗꯥꯕꯣꯡ ꯉꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯑꯦ ꯈꯨꯔꯝꯃꯩꯁꯦ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯈꯨꯔꯝꯃꯤꯔꯣ ꯑꯩꯒꯤ ꯏꯁꯣꯔ ꯑꯣ ꯂꯩꯔꯦꯗꯅ ꯈꯨꯔꯨꯝꯖꯔꯤ ꯀ꯭ꯔꯤꯁꯅ ꯂꯥꯏꯕꯨ ꯍꯥꯏ ꯑꯗꯨꯅꯦꯕ ꯁꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯄꯨꯔꯥ ꯃꯥꯜꯂꯦ ꯍꯥꯏ ꯄꯨꯁꯄꯥ ꯍꯥꯏ ꯄꯨꯁꯄꯥ ꯅꯤꯡꯕ ꯕꯣꯔ ꯅꯤꯍꯧꯔꯣ ꯅꯇꯩꯅ ꯏꯁꯣꯔꯒꯤ ꯀꯩꯅꯣ ꯐꯪꯉꯤꯉꯩꯁꯤꯗ ꯃꯇꯤꯛ ꯃꯉꯥꯜ ꯈꯔ ꯐꯪꯉꯤꯉꯩꯁꯤꯗ ꯁꯤꯗ꯭ꯔꯤꯐꯥꯎ ꯄꯨꯟꯁꯤꯌꯨ ꯁꯣꯔ ꯍꯣꯜꯂꯤꯐꯥꯎ ꯍꯤꯡꯉꯨ ꯊꯣꯏꯕꯤꯆꯅꯥ ꯍꯣꯏ ꯕꯣꯔ ꯈꯔ ꯆꯥꯎꯅ ꯄꯤꯔꯛꯑꯣ ꯌꯥꯝ ꯆꯥꯎꯔꯁꯨ ꯄꯨꯊꯥꯡ ꯉꯝꯃꯣꯏꯗ ꯀꯩ ꯀꯥꯟꯅꯕ ꯏꯕꯣꯜꯅ ꯗꯥꯕꯨꯡ ꯀꯂꯤ ꯖꯨꯛꯀꯤ ꯀ꯭ꯔꯤꯁꯅꯗꯤ ꯃꯈꯨꯠ ꯑꯅꯤꯅ ꯕꯣꯔ ꯄꯤꯅꯕꯅꯦ ꯗꯥꯕꯨꯡ ꯃꯈꯨꯠ ꯑꯅꯤ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯃꯈꯨꯠ ꯑꯃꯗ ꯕꯤꯖꯤ ꯃꯈꯨꯠ ꯑꯃ ꯕꯤꯖꯤ ꯃꯈꯨꯠ ꯑꯅꯤꯅ ꯄꯤꯔꯗꯤ ꯃꯣꯕꯥꯏꯜ ꯂꯣꯝ ꯉ꯭ꯔꯥꯛ ꯂꯣꯡꯉꯅꯤ ꯑꯗꯨ ꯈꯪꯉꯨ
ꯑꯩꯒꯤ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯃꯥꯡꯈ꯭ꯔꯦ ꯃꯉꯥꯜ ꯒ꯭ꯔꯨꯞ ꯕ꯭ꯔꯗꯔ ꯍꯜꯂꯣ ꯕ꯭ꯔꯗꯔ ꯃꯉꯥꯜ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥꯅ ꯄꯤꯛꯇꯛ ꯇꯧꯕ ꯕꯣꯔꯅ ꯐꯗꯧ ꯖꯥꯠꯂꯣ ꯑꯗꯨꯅꯦꯕ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯅꯥ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯥꯏꯛ ꯇꯧꯗ꯭ꯔꯤꯒꯦ ꯂꯥꯏꯛ ꯁꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯊꯣꯏꯕꯤꯁꯅꯥ ꯅꯆꯦꯄꯣꯠꯁꯝꯕꯝ ꯀꯧꯈ꯭ꯔꯦ ꯏꯕꯣꯜꯅ ꯗꯥꯕꯨꯡ ꯑꯩꯗꯤ ꯕꯣꯔꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯚ꯭ꯌꯨ ꯀꯥꯅꯕ ꯑꯩꯈꯣꯏꯐꯥꯎ ꯀꯥꯗꯗꯅ ꯁꯂꯥꯛꯀꯥꯛ ꯁꯥ ꯂꯩꯔꯦ ꯍꯟꯗꯛ ꯍꯧꯖꯤꯛꯀꯥꯟꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯒꯤ ꯚ꯭ꯌꯨ ꯈꯥꯒꯦꯗꯤꯀꯣ ꯀꯩꯅꯣꯒꯤ ꯇꯧꯑꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯣꯕꯀꯣ ꯚ꯭ꯌꯨꯅ ꯕꯔ ꯀꯥꯗꯧꯔꯃꯤ ꯅꯨꯄꯤꯗꯨꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝꯒꯤ ꯃꯨꯁꯂꯥ ꯇꯥꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛ ꯑꯃꯅ ꯑꯃꯨꯛ ꯍꯨꯟꯖꯤꯟ ꯑꯃꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛ ꯑꯃꯅ ꯑꯃꯨꯛ ꯍꯨꯟꯖꯤꯟ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯨꯄꯤꯗꯣ ꯑꯁ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅ ꯄꯤꯔꯛꯄꯗ ꯑꯩꯗꯤ ꯄꯤꯔꯛꯄꯒ ꯂꯥꯏꯛꯅꯤ ꯃꯌꯥꯝ ꯇꯧꯁꯤꯜꯂꯛꯑꯣ ꯑꯣꯀꯦ ꯑꯗꯨꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕꯩꯁꯦ ꯌꯥꯄꯣꯟꯇꯦꯕ ꯑꯩꯗꯤ ꯂꯥꯏꯀꯔ ꯂꯥꯏꯀꯦꯁ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯑꯣꯀꯦ ꯍꯥꯏ ꯑꯅꯨꯕ꯭ꯔꯣ ꯍꯜꯂꯣ ꯍꯜꯂꯣ ꯂꯥꯡꯂꯦꯟꯁꯦ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯇꯦ ꯊꯥꯒꯠꯆꯔꯤ ꯂꯥꯡꯂꯦꯟ ꯏꯕꯣꯜꯅ ꯀꯔꯦꯕ ꯑꯩ ꯉꯝꯖꯔꯔꯣꯏ ꯗꯥꯕꯨꯡ ꯍꯥꯏ ꯑꯗꯩꯗꯤ ꯃꯉꯥꯜꯅ ꯕ꯭ꯔꯗꯔ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯌꯨꯝꯗ ꯂꯩꯕ ꯃꯥꯟꯗꯦ ꯑꯩꯈꯣꯏꯅꯤ ꯍꯤꯡꯒꯣꯜꯗꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯗꯣ ꯑꯗꯨꯗꯅꯦꯕꯀꯣ ꯃꯉꯥꯜꯅ ꯀꯩꯕ ꯂꯥꯡꯂꯦꯟ ꯍꯥꯏ ꯑꯗꯩ ꯂꯥꯡꯂꯦꯟꯅ ꯃꯉꯥꯜ ꯈꯨꯔꯝꯈ꯭ꯔꯦ ꯈꯦꯂꯦꯟꯅ ꯑꯩ ꯇꯧꯈ꯭ꯔꯕꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯍꯦꯔꯣꯏꯟ ꯅꯠꯇꯕꯤ ꯍꯦꯂꯣꯅꯤꯗꯣ ꯐꯖꯅ ꯐꯥꯎꯔꯦ ꯀꯩꯅꯣ ꯍꯟꯗꯛ ꯃꯇꯥꯡꯗ ꯃꯥ ꯂꯣꯏꯔꯕꯅꯤ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯗꯅ ꯃꯌꯥꯝꯅ ꯕ꯭ꯔꯣ ꯏꯕꯣꯍꯜ ꯑꯩꯅ ꯂꯥꯡꯂꯦꯟꯅ ꯈꯨꯔꯝꯂꯛꯑꯦ ꯏꯕꯣꯍꯜꯅ ꯀꯔꯤꯕ ꯗꯥꯕꯨꯡ ꯑꯩ ꯊꯣꯛꯂꯒꯦ ꯑꯦꯜ ꯕꯤ ꯇꯦꯁ ꯇꯧꯕ ꯂꯥꯛꯄꯅꯤ ꯑꯩ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯀꯦ ꯑꯣꯀꯦ ꯐꯥꯔꯃꯔ ꯔꯤꯂꯤꯐ ꯂꯥꯏꯛ ꯗꯟ ꯏꯚꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯡꯂꯦꯟꯅ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯍꯥꯏ ꯈꯨꯔꯝꯈ꯭ꯔꯦ ꯐꯥꯔꯃꯔꯅ ꯏꯕꯥꯏ ꯉꯔꯥꯡ ꯑꯌꯨꯛ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯔꯥꯡ ꯑꯌꯨꯛ ꯍꯥꯏꯔꯣ ꯉꯔꯥꯡ ꯑꯌꯨꯛꯁꯦ ꯀꯩꯅꯣ ꯆꯥꯈꯤꯕꯗꯨꯕꯨ ꯀꯥꯎꯈ꯭ꯔꯦ ꯏꯔꯣꯝꯕ ꯑꯣꯏ ꯃꯥꯜꯂꯦ ꯍꯦꯜꯂꯣ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯈꯦꯂꯦꯟꯅ ꯀꯧꯈ꯭ꯔꯦ ꯏꯕꯣꯟꯅ ꯂꯥꯡꯂꯦꯟ ꯍꯥꯏ ꯈꯨꯔꯝꯈ꯭ꯔꯦ ꯀꯁꯔ ꯅꯥꯎꯕ ꯋꯥꯁ ꯍꯥꯏꯗꯦꯟ ꯕꯥꯏ ꯊꯣꯏꯕꯤꯁꯟ ꯑꯩ ꯆꯠꯂꯦ ꯃꯌꯥꯝ ꯍꯥꯏ ꯆꯦ ꯄꯣꯠꯁꯝꯕꯝ ꯄꯨꯁꯄꯥ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯅꯪ ꯊꯣꯛꯂꯛꯏꯁꯤꯅ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯂꯥꯡꯂꯦꯟꯅ ꯀꯦꯝꯁꯤ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯍꯥꯏ ꯍꯦꯃꯥ ꯍꯤꯖꯝ ꯀꯦꯝꯁꯤ ꯕ꯭ꯔꯣ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗꯔꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯒꯗꯤ ꯉꯥ ꯊꯣꯡꯉꯦ ꯉꯁꯤ ꯍꯦꯃꯥ ꯈꯦꯂꯦꯟꯅ ꯂꯥꯡꯂꯦꯟ ꯑꯩ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔꯦ ꯑꯁ ꯍꯥꯔꯠꯇ ꯃꯤꯍꯨꯟ ꯆꯣꯡꯉꯦ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤ ꯇꯥꯕꯗ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯅꯝꯃ ꯂꯥꯛꯑꯣꯗ ꯏꯅꯝꯃꯗꯣ ꯑꯉꯥꯡ ꯁꯨꯝꯕꯗ ꯃꯥ ꯑꯣꯏꯅ ꯁꯨꯝꯈ꯭ꯔꯕ ꯈꯪꯗꯦꯗ ꯃꯇꯣꯝꯇ ꯄꯨꯁꯄꯥ ꯇꯨꯝꯃꯨꯔꯤꯅꯤ ꯗꯥꯕꯨꯡ ꯄꯨꯁꯄꯥ ꯇꯨꯝꯃꯤꯔꯣ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯩꯇꯕ ꯌꯥꯠꯂ ꯍꯥꯏꯁꯦ ꯗꯥꯕꯨꯡ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨ ꯇꯥꯔꯒ ꯑꯩ ꯆꯠꯂꯒꯦ ꯅꯍꯥꯟ ꯍꯥꯏꯔꯣ ꯑꯣ ꯅꯍꯥꯟꯁꯦ ꯉꯥ ꯃꯔꯨ ꯊꯣꯡꯕ ꯉꯥ ꯃꯔꯨ ꯊꯣꯡꯉꯤ ꯂꯥꯡꯂꯦꯟꯅ ꯑꯣ ꯍꯣ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯍꯥꯎꯕ꯭ꯔꯣ ꯄꯨꯁꯄꯥꯅ ꯇꯨꯝꯃꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ ꯑꯣ ꯑꯗꯨꯅꯦꯕ ꯅꯪ ꯗ꯭ꯌꯨꯇꯤꯒ ꯇꯧꯗ꯭ꯔꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯁꯞꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯈꯦꯂꯦꯟꯅ ꯂꯥꯡꯂꯦꯟ ꯍꯣꯏ ꯍꯥꯎꯋꯤ ꯂꯥꯡꯂꯦꯟ ꯍꯣꯏ ꯍꯥꯎꯋꯤ ꯀꯥꯡꯍꯧ ꯑꯃꯒ ꯌꯥꯎꯋꯦ ꯍꯥꯏ ꯁꯥꯎꯔꯝꯃꯅꯤ ꯗꯥꯕꯨꯡ ꯍꯧꯕ꯭ꯔꯣ ꯍꯥꯏ ꯗꯥꯁꯤ ꯑꯕꯨꯡ ꯀꯧꯕ꯭ꯔꯣ ꯑꯣ ꯑꯩꯔꯣ ꯑꯩꯒꯤ ꯕꯨꯡꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯤꯡꯅꯤꯗ ꯑꯩꯒꯤꯗ ꯁꯦꯠꯀꯗꯗꯤ ꯃꯌꯥꯝ ꯃꯃꯤꯡ ꯃꯥꯜꯂꯤꯗꯅ ꯁꯦꯠꯇꯗꯤ ꯕꯨꯡ ꯀꯥꯏꯁꯦ ꯃꯩꯇꯩ ꯃꯃꯤꯡ ꯃꯥꯟꯕꯅꯦ ꯗꯥꯕꯨꯡ ꯍꯥꯏ ꯃꯌꯥꯝꯒꯤ ꯗꯥꯕꯨꯡ ꯇꯥꯔꯦ ꯑꯩꯁꯦꯀꯣ ꯀꯁꯥꯔ ꯅꯥꯎꯕꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯏꯔꯣꯏ ꯆꯥꯅꯕ꯭ꯔꯥ ꯆꯥꯗꯤꯌꯦ ꯊꯣꯏꯕꯤꯁꯅꯥ ꯀꯃꯦꯟ ꯀꯛꯏꯗꯣ ꯀꯩꯒꯤꯅꯣ ꯏꯕꯣꯟꯅ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯑꯩꯉꯣꯟꯗ ꯁꯔꯞ ꯄꯤꯕꯤꯔꯝꯃꯨ ꯑꯩ
ꯁꯥꯄꯣꯟ ꯄꯤꯔꯛꯀꯦ ꯑꯗꯨꯅꯦꯕ ꯐꯥꯔꯃꯔꯅ ꯀꯩꯕ ꯂꯥꯡꯂꯦꯟ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯩ ꯃꯊꯦꯜ ꯆꯥꯗꯣꯏꯅꯣ ꯂꯥꯡꯂꯦꯟ ꯑꯣ ꯑꯩꯁꯨ ꯗꯥꯕꯨꯡ ꯀꯧꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯀꯥꯏꯗꯤꯌꯦ ꯂꯥꯡꯂꯦꯟ ꯀꯧꯋꯣ ꯗꯥꯕꯨꯡ ꯍꯥꯏ ꯀꯧꯔꯁꯨ ꯌꯥꯏ ꯗꯥꯕꯨꯡ ꯍꯥꯏꯅ ꯗꯥꯕꯨꯡ ꯍꯥꯏ ꯀꯧꯔꯁꯨ ꯌꯥꯏꯀꯣ ꯗꯥꯕꯨꯡ ꯑꯩꯒꯤ ꯕ꯭ꯂꯨ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯣꯕ ꯀꯩꯒꯤꯅꯣ ꯅꯪ ꯃꯤ ꯈ꯭ꯋꯥꯏ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏ ꯅꯪꯅ ꯕ꯭ꯂꯨ ꯂꯧꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯂꯩꯔꯁꯅꯨ ꯑꯗꯩꯗꯤ ꯈꯦꯂꯦꯟꯅ ꯏꯕꯣꯜ ꯁꯥꯄꯣꯟ ꯃꯔꯥꯡ ꯀꯥꯏꯔꯕꯣ ꯍꯥꯏ ꯀꯁꯔ ꯅꯥꯎꯕꯅ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯀꯔꯤꯅꯣ ꯀꯅꯥꯗꯅꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯕꯨ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯐꯥꯔꯃꯔ ꯔꯤꯌꯦꯜ ꯂꯥꯏꯐꯅ ꯃꯥꯏꯕꯝ ꯊꯣꯏꯕꯤꯆꯅ ꯍꯥꯏꯒ ꯁꯨꯒꯠꯂꯛꯑꯦ ꯂꯥꯡꯂꯦꯟꯅ ꯄꯥꯕꯨꯡ ꯍꯧꯖꯤꯛꯄꯨ ꯆꯥꯗ꯭ꯔꯤꯌꯦ ꯐꯥꯔꯃꯔ ꯔꯤꯂꯤꯐꯅ ꯀꯩꯕ ꯆꯣꯜ ꯑꯣꯍꯣ ꯂꯥꯡꯂꯦꯟ ꯄꯣꯠꯁꯝꯕꯝꯅ ꯀꯁꯔ ꯅꯥꯎꯕꯁꯦ ꯀꯁꯔ ꯀꯥꯏꯒꯤꯅꯣ ꯊꯣꯏꯕꯤꯆꯅꯥꯅ ꯐꯥꯔꯃꯔ ꯍꯥꯎꯅꯦ ꯅꯪ ꯀꯩ ꯀꯥꯔꯟ ꯑꯃꯨꯛ ꯇꯥꯔꯛꯇꯣꯔꯦ ꯂꯥꯡꯂꯦꯟꯅ ꯄꯥꯕꯨꯡ ꯀꯦꯝꯁꯤ ꯆꯥꯕꯤꯔꯒꯦ ꯏꯕꯣꯜꯅ ꯀꯩꯕ ꯅꯨꯔꯥ ꯅꯟꯕꯗ ꯁꯥꯕꯣꯟ ꯐꯤ ꯁꯨꯕ ꯁꯥꯕꯣꯟ ꯀꯣꯟ ꯐꯦꯡꯅꯕ ꯁꯥꯕꯣꯟ ꯃꯈꯜ ꯃꯊꯦꯜꯒꯤ ꯁꯥꯕꯣꯟ ꯂꯩꯌꯦ ꯊꯣꯏꯕꯤꯆꯅꯥꯅ ꯑꯝꯇ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯅꯦ ꯗꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯅꯥꯅ ꯄꯤꯌꯣ ꯂꯥꯡꯂꯦꯟ ꯗꯥꯕꯨꯡꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯡꯗꯅꯦ ꯏꯪꯈꯣꯜꯗꯅꯦ ꯊꯥꯏꯅꯒꯤ ꯍꯤꯡꯒꯣꯜꯅꯤ ꯇꯨꯔꯦꯟꯅ ꯂꯣꯏ ꯆꯥꯈ꯭ꯔꯦꯕꯀꯣ ꯂꯩꯅꯤꯡꯈꯥꯏꯗꯅ ꯇꯣ ꯀꯁꯥꯔꯗꯅꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯏꯕꯣꯜ ꯒꯣꯌꯤꯡ ꯇꯧꯔꯒꯦꯔꯣ ꯕꯥꯏ ꯕꯥꯏ ꯊꯣꯏꯕꯤꯆꯅ ꯌꯥꯔꯤ ꯌꯥꯔꯤ ꯄꯤꯔꯛꯑꯣ ꯍꯥꯏ ꯅꯨꯡꯁꯤꯕꯅ ꯐꯝꯗꯒꯤ ꯇꯣꯏꯅ ꯄꯨꯡ ꯑꯃꯇꯅꯤ ꯊꯥꯗꯣꯏꯁꯤ ꯌꯥꯝ ꯁꯥꯡꯅ ꯇꯧꯔꯔꯣꯏꯒꯦ ꯉꯁꯤꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡꯅ ꯍꯥꯎꯒꯦ ꯏꯅꯦꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯣꯏꯕꯤꯆꯅ ꯑꯩ ꯀꯔꯟ ꯆꯪꯕ ꯀꯔꯟ ꯇꯥꯕ ꯍꯩꯖꯗꯦ ꯑꯦꯜꯕꯤ ꯂꯥꯏꯛ ꯀꯃꯦꯟ ꯈꯔ ꯏꯉꯒꯤ ꯅꯣꯡꯃ ꯇꯧꯋꯦ ꯕꯥꯏ 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 ꯇꯇꯥ ꯀꯅꯥꯝ ꯑꯣꯟ ꯈꯇꯝ ꯑꯣꯟ ꯏꯕꯥꯏ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯂꯥꯡꯂꯦꯟꯅ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯕꯨꯡ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯂꯥꯡꯂꯦꯟ ꯌꯥꯝ ꯁꯥꯊꯤ ꯅꯨꯡꯉꯥꯏ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯁꯥꯊꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏ ꯊꯣꯏꯕꯤ ꯅꯪꯒꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯍꯦ ꯍꯩꯁ ꯊꯣꯏꯕꯤ ꯅꯪꯁꯦ ꯃꯇꯥ ꯑꯃꯅꯦ ꯊꯣꯏꯕꯤꯆꯅꯅ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯎꯕ ꯕ꯭ꯂꯣꯛ ꯇꯧꯒꯦ ꯇꯧꯅꯦ ꯕ꯭ꯂꯨ ꯂꯩꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯇꯪꯅ ꯌꯦꯡꯗꯕꯒꯤꯅꯦ ꯊꯣꯏꯕꯤꯆꯅꯅ ꯐꯥꯔꯃꯔ ꯃꯇ ꯑꯃ ꯑꯅꯤꯅꯦ ꯁꯤꯗꯤ ꯅꯪꯗꯤ ꯃꯉꯥꯜꯅ ꯕ꯭ꯔꯗꯔꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯁꯥꯊꯤ ꯅꯨꯡꯉꯥꯏ ꯒꯥꯔꯤ ꯑꯃꯁꯨ ꯈꯥꯝꯃꯝꯃꯦ ꯕꯣꯝ ꯄꯣꯛꯈꯥꯏꯔꯛꯇꯣꯏꯔꯥ ꯈꯪꯄꯣꯟꯇꯦ ꯕꯣꯝ ꯐꯤꯠꯇꯤꯡ ꯇꯧꯔꯝꯃꯤꯔ ꯈꯪꯗꯦ ꯒꯥꯔꯤꯁꯦ ꯁꯦ ꯄꯣꯠꯁꯝꯕꯝ ꯃꯥꯅꯤ ꯐꯥꯔꯃꯔꯅ ꯀꯔꯦꯕ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯂꯩꯇꯥꯟ ꯁꯥꯔꯦꯡꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯦ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯆꯥꯕ ꯌꯥꯈꯤꯗꯦ ꯑꯁ ꯗꯦꯟꯖꯔꯅꯤꯍꯦ ꯊꯣꯏꯕꯤꯆꯅꯅ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯍꯦꯠ ꯀꯩꯅꯣ ꯑꯃꯨꯛ ꯂꯧꯊꯣꯛꯑ ꯑꯃꯨꯛ ꯄꯤꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯊꯣꯏꯕꯤꯆꯅ ꯅꯪ ꯍꯥꯏꯁꯨ ꯀꯩꯅꯣ ꯍꯥꯏꯅꯣ ꯗꯥꯕꯨꯡ ꯃꯣꯏꯔꯥꯡꯊꯦꯝꯅ ꯗꯨꯡꯗꯨꯡ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯩꯗꯧꯔꯤꯅꯣ ꯑꯩꯁꯦ ꯁꯨꯝ ꯃꯇꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯦ ꯊꯣꯏꯕꯤꯅꯤꯗ ꯃꯤ ꯕ꯭ꯂꯣꯛ ꯇꯧꯒꯦꯅ ꯇꯧꯊꯣꯛꯍꯟꯕꯅꯦ ꯁꯤꯁ ꯀꯥꯔꯟꯗꯤ ꯗꯥꯕꯨꯡ ꯍꯥꯏ ꯃꯔꯩ ꯇꯧꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕꯩꯔꯥ ꯍꯥꯃꯦꯡ ꯃꯌꯥꯝꯁꯤꯅꯀꯣ ꯑꯁ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯟꯒ ꯌꯨꯝꯊꯪꯅꯩ ꯍꯥꯏꯕꯗꯨꯒꯤꯅꯦ
ꯊꯣꯏꯕꯤꯁꯅꯥ ꯐꯨꯁꯦ ꯃꯁꯦ ꯃꯑꯣꯡ ꯃꯑꯣꯡ ꯉꯥꯡꯕꯅꯦ ꯗꯥꯕꯨꯡ ꯊꯣꯏꯕꯤꯁꯅꯥꯁꯦ ꯐꯨꯁꯦ ꯃꯁꯦ ꯃꯑꯣꯡ ꯃꯑꯣꯡ ꯉꯥꯡꯕꯩ ꯗꯥꯕꯨꯡ ꯑꯗꯨꯅꯦꯕ ꯑꯉꯥꯡ ꯃꯥꯅꯤꯡꯉꯣꯟꯗ ꯁꯥꯟꯅꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯔꯟ ꯅꯠꯇꯦ ꯇꯨꯔꯟꯅꯦ ꯌꯦꯡꯅꯤꯡꯗꯕ ꯈꯦꯂꯦꯟꯅ ꯕ꯭ꯂꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯖꯦꯀꯦꯠ ꯑꯣꯏꯅ ꯍꯥꯏꯕꯅ ꯐꯖꯗ꯭ꯔꯣ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯊꯥꯖꯕ꯭ꯂꯣꯡꯅ ꯗꯥꯕꯨꯡ ꯀꯩꯖꯥꯡ ꯍꯧꯔꯕ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯉꯦ ꯔꯧ ꯊꯣꯡꯉꯦ ꯄ꯭ꯔꯃꯥꯟꯅ ꯏꯕꯥꯏ ꯃꯇꯝꯒꯤ ꯍꯦꯟꯖꯥꯡ ꯀꯔꯤꯅ ꯍꯧꯔꯤꯒꯦ ꯉꯁꯤ ꯃꯇꯝꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯔꯣꯝꯕ ꯇꯥꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯃꯤ ꯌꯦꯡꯅꯤꯡꯗꯕ ꯃꯤꯗꯨ ꯑꯗꯨ ꯎꯕꯗꯅꯦ ꯐꯠꯇ꯭ꯔꯣ ꯎꯗꯕꯅ ꯐꯠꯇ꯭ꯔꯣ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯊꯥꯖꯕ꯭ꯂꯣꯛ ꯍꯥꯏ ꯇꯧꯔꯦ ꯗꯨꯡꯗꯨꯡꯅ ꯀꯩꯕ ꯏꯅꯝꯃꯗꯤ ꯃꯥꯅꯨ ꯑꯉꯥꯡ ꯁꯨꯝꯕꯒ ꯃꯥ ꯌꯥꯎ ꯁꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯊꯥꯖꯕ꯭ꯂꯣꯛꯅ ꯒꯨꯔꯨꯃꯌꯨꯝ ꯍꯦꯜꯂꯣ ꯈꯦꯂꯦꯟꯅ ꯍꯦꯜꯂꯣ ꯊꯥꯖ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯣꯠꯁꯝꯕꯝꯅ ꯑꯣ ꯄꯨꯁꯄꯥꯁꯦ ꯀꯩꯗꯧꯈ꯭ꯔꯒꯦ ꯈꯪꯗꯦꯕ ꯊꯥꯖꯟ ꯅꯨꯡꯉꯥꯏꯔꯤ ꯈꯦꯂꯦꯟ ꯃꯥꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯉꯥꯏꯍꯥꯛꯃꯨꯛ ꯏꯔꯝꯃꯒ ꯑꯃꯨꯛ ꯋꯥꯈꯜ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯥꯔꯟꯁꯤꯗꯦꯕ ꯄ꯭ꯔꯃꯥꯟꯅ ꯑꯩꯒꯤꯁꯨ ꯕ꯭ꯂꯨ ꯈꯔ ꯂꯪꯊꯣꯔꯛꯎ ꯅ꯭ꯌꯨ ꯐ꯭ꯔꯦꯟꯁꯤꯡꯁꯦ ꯖꯣꯏꯟ ꯇꯧꯁꯤꯟꯒꯦ ꯑꯣꯀꯦ ꯄꯨꯁꯄꯥ ꯃꯪꯂꯤꯍꯩ ꯑꯗꯨꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯝꯄ꯭ꯔꯦꯛ ꯀꯛꯄ ꯊꯣꯛꯑꯝꯃꯒ ꯉꯥꯎꯔꯤ ꯐꯩꯔꯤ ꯀꯃꯦꯟ ꯏꯔꯝꯃꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯗꯨꯡꯗꯨꯡ ꯃꯌꯥꯝꯅ ꯌꯦꯡꯒꯦ ꯅꯪꯒꯤ ꯃꯐꯝꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯊꯦꯡꯛ ꯏꯕꯥꯏ ꯄꯨꯁꯄꯥ ꯁꯠ ꯈꯨꯝꯃꯛꯑꯣ ꯄꯣꯠꯁꯝꯕ ꯃꯥ ꯀꯩꯅꯣ ꯇꯧ ꯃꯥꯁꯦ ꯋꯥꯟꯊꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩꯗꯣ ꯐꯖꯅ ꯁꯛꯑꯣ ꯗꯥꯕꯨꯡ ꯁꯨꯔꯨ ꯅꯩꯔꯒ ꯁꯛꯀꯅꯨ ꯐꯥꯗꯕꯩꯅꯤꯍꯦ ꯑꯩ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯩꯗꯧꯋꯦꯕ ꯏꯁꯩ ꯐꯥꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯁꯛꯑꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯥꯗ ꯂꯥꯛꯏꯕ ꯌꯦꯡꯍꯜꯂꯛꯏ ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯨ ꯑꯥꯗ ꯊꯥ ꯊꯣꯛꯂꯛꯂꯤꯁꯤꯅ ꯊꯣꯏꯕꯤꯁꯅꯥ ꯑꯣꯀꯦ ꯁꯣꯔꯤ ꯑꯩꯒꯤꯇ ꯁꯤ ꯃꯁꯛ ꯍꯥꯎꯅꯨꯕꯤ ꯃꯥꯜꯂꯦ ꯃꯁꯛ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯁꯦꯡꯕꯒꯤ ꯏꯆꯥꯅꯨꯄꯤ ꯁꯨꯝꯕꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯉꯥꯡ ꯁꯨꯝꯕꯗ ꯃꯥ ꯑꯣꯏꯅ ꯁꯨꯝꯃꯝꯕꯅꯦꯅ ꯏꯆꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯆꯞꯄꯤꯔꯣ ꯃꯉꯥꯜꯂꯣ ꯃꯉꯥꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯦꯂꯦꯟꯒꯤ ꯀꯩꯅꯣꯗꯣ ꯆꯦꯅꯦꯜꯗꯣ ꯑꯩꯅ ꯉꯁꯥꯏ ꯀꯣꯏꯊꯤ ꯊꯤꯕ ꯐꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯈꯦꯂꯦꯟ ꯉꯁꯥꯏ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯊꯤꯕꯅꯦꯕ ꯑꯗꯣ ꯑꯝꯇ ꯐꯪꯗꯦ ꯏꯅꯝꯃ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯗ ꯉꯥꯏꯔꯤꯕ ꯃꯥꯜꯂꯤ ꯀꯩ ꯃꯉꯛꯀꯦ ꯏꯕꯦꯝꯃ ꯇꯨꯝꯊꯔꯨꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯁꯨꯝ ꯇꯨꯝꯍꯜꯂꯦꯕ ꯅꯨꯡꯗꯥꯡ ꯈꯔ ꯊꯦꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯅꯕ ꯍꯥꯏꯅ ꯑꯗꯣ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯉꯥꯜꯅ ꯍꯝ ꯑꯩꯒꯤ ꯀꯣꯏꯗꯐꯥꯎ ꯄꯣꯛ ꯍꯧꯒꯠꯂꯛꯑꯦ ꯃꯌꯥꯝ ꯍꯅꯨꯕꯗ ꯖꯪ ꯌꯧꯔꯦ ꯑꯩꯁꯦ ꯋꯥꯔꯦꯗ ꯎꯟꯒꯁꯦ ꯈꯨꯏꯊꯔꯛꯑꯦ ꯆꯦꯛꯀꯁꯦ ꯀꯨꯞꯁꯜꯂꯦ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯄꯨꯔꯥ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦꯗ ꯆꯠꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯥ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒꯦ ꯑꯩ ꯃꯤꯠꯁꯦ ꯅꯪꯕꯨ ꯈꯛꯇꯪ ꯊꯥꯗꯣꯛꯁꯤ ꯑꯩ ꯃꯤꯅꯤꯠ ꯃꯉꯥꯇꯪ ꯎꯏꯔꯨꯒꯦ ꯑꯩꯕꯨ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯍꯥꯛꯇꯪ ꯎꯏꯔꯨꯒꯦ ꯑꯩꯁꯨ ꯉꯥꯛꯇꯪ ꯎꯏꯔꯨꯒꯦ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯊꯕꯛ ꯁꯨꯗꯣꯏꯅꯦꯕꯀꯣ ꯎꯏꯕꯤ ꯇꯥꯅ ꯂꯩꯔꯦ ꯑꯩꯈꯣꯏꯕꯥꯅꯤ ꯇꯧꯔꯤꯁꯦ ꯄꯨꯁꯄꯥ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯌꯦ ꯗꯥꯕꯨꯡ ꯍꯥꯏ ꯄꯨꯁꯄꯥ ꯂꯩꯇ꯭ꯔꯣ ꯄꯨꯁꯄꯥ ꯌꯥꯎꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯍꯟꯗꯛ ꯌꯥꯝ ꯆꯤꯟꯈ꯭ꯔꯦ ꯃꯥ ꯄꯨꯁꯄꯥ ꯌꯥꯝ ꯆꯤꯟꯈ꯭ꯔꯦ ꯍꯟꯗꯛ ꯐꯥꯔꯃꯔꯁ ꯔꯤꯌꯦꯜ ꯂꯥꯏꯐ ꯃꯉꯥꯜ ꯅ꯭ꯌꯨ ꯖꯣꯏꯟ ꯁꯥꯕꯗꯟ ꯊꯣꯏꯕꯤꯁꯅꯥ ꯑꯉꯥꯡ ꯈꯨꯁꯨꯝꯗꯣ ꯐꯖꯩꯍꯦ ꯑꯉꯥꯡ ꯁꯨꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯅꯝꯃ ꯇꯨꯝꯃꯤꯔꯣ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯏꯅꯝꯃ ꯒ꯭ꯌꯥꯟ ꯇꯥꯎ
ꯑꯁꯦꯡꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯃꯥ ꯇꯨꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤꯅꯦ ꯑꯩꯁꯨ ꯌꯥꯎꯅ ꯇꯨꯝꯁꯜꯂꯦꯕꯀꯣ ꯑꯁꯦꯡꯕ ꯑꯩ ꯇꯨꯝꯅꯤꯡꯉꯦꯕ ꯑꯗꯩꯁꯨ ꯍꯁ ꯑꯩ ꯌꯦꯜꯕꯤ ꯍꯧꯔꯝꯃꯅꯤ ꯑꯩꯈꯣꯏ ꯗꯥꯅ ꯄꯨꯛꯂꯥ ꯍꯧꯒꯠꯂꯦ ꯉꯥꯎꯔꯤ ꯊꯣꯛꯂꯛꯏꯅꯤ ꯊꯣꯡꯒꯥꯟꯗ ꯐꯥꯔꯃꯔꯁꯅ ꯒꯨꯗ ꯅꯥꯏꯠ ꯏꯕꯥ ꯃꯉꯥꯜꯅ ꯔꯤꯌꯦꯜ ꯂꯥꯏꯐ ꯍꯥꯏ ꯍꯥꯏꯈꯔꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯄꯨꯁꯄꯥ ꯋꯥꯔꯝ ꯀꯩꯕ ꯌꯥꯎꯔꯝꯃꯦ ꯆꯦ ꯑꯅꯨ ꯍꯧꯖꯤꯛ ꯃꯥ ꯀꯥꯏꯗꯅꯣꯝ ꯆꯠꯂꯨꯒꯦ ꯍꯥꯏꯌꯦ ꯑꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅ ꯍꯧꯕꯒ ꯂꯥꯛꯄꯗ ꯏꯅꯝꯃ ꯂꯩꯔꯝꯗ꯭ꯔꯦ ꯁꯣ ꯁꯦꯠ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯒꯠꯂꯝꯃꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯏꯕ ꯇꯨꯝꯊꯔꯨꯔꯤꯅꯤ ꯍꯥꯏꯁꯦ ꯑꯉꯥꯡ ꯁꯨꯝꯕꯗ ꯑꯩꯕꯨ ꯌꯥꯎꯅ ꯁꯨꯝꯃꯨꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯐꯝꯒꯦ ꯂꯦꯞꯄ ꯇꯜꯂꯦ ꯂꯦꯞꯄ ꯋꯥꯏꯕ ꯌꯥꯝꯅ ꯈꯦꯂꯦꯟꯅ ꯊꯥꯖ ꯆꯠꯈ꯭ꯔꯕꯣ ꯍꯥꯏ ꯈꯦꯂꯦꯟ ꯉꯁꯥꯏ ꯑꯩꯅ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯊꯤꯕ ꯑꯝꯇ ꯐꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ ꯑꯩ ꯍꯣꯔꯦꯟꯃꯨꯛ ꯊꯤꯒꯦꯀꯣ ꯑꯁ ꯋꯥꯏ ꯌꯥꯝꯅ ꯇꯨꯝꯃꯨꯕꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯩꯁꯨ ꯑꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯁꯤꯗꯩ ꯑꯦꯜꯕꯤ ꯂꯣꯏꯔꯒꯅꯦ ꯌꯨꯝꯗ ꯆꯪꯕꯗ ꯀꯩꯅꯣ ꯇꯧꯒꯦ ꯃꯪꯒꯦ ꯑꯣꯏꯅ ꯆꯥꯒꯦ ꯃꯪꯒꯦ ꯑꯣꯏꯅ ꯆꯥꯊꯔꯒꯦ ꯉꯁꯤꯁꯦ ꯑꯗꯩ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯈꯦꯂꯦꯟ ꯃꯇꯝꯒꯤ ꯀꯩ ꯍꯥꯏꯕ ꯏꯟꯁꯥꯡ ꯀꯔꯤꯅ ꯍꯥꯎꯕꯤꯔꯒꯦ ꯍꯥꯏ ꯈꯦꯂꯦꯟ 111ꯅꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯦꯂꯦꯟ 11 ꯑꯦꯗ꯭ꯔꯦꯠ ꯅꯪꯒꯤꯗꯣ ꯑꯦꯗ꯭ꯔꯦꯠ ꯌꯥꯎꯋꯤꯗꯅꯀꯣ ꯑꯦꯗ꯭ꯔꯦꯠ ꯈꯦꯂꯦꯟꯗꯒꯤꯗꯤ 111ꯗ ꯑꯩꯁꯨ ꯇꯧꯔꯒ ꯊꯤꯕꯗꯣ ꯐꯪꯗꯕ ꯋꯥꯅꯤꯗ ꯄꯣꯠꯁꯝꯕꯝꯅ ꯆꯦꯅꯨ ꯑꯩ ꯉꯥꯛꯇ ꯎꯏꯒꯦꯀꯣ ꯁꯥꯎꯅꯨ ꯆꯦ ꯍꯥꯏ ꯎꯏꯌꯣ ꯄꯣꯠꯁꯝꯕꯝ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛ ꯀꯛ ꯂꯥꯎꯅ ꯎꯏꯕꯁꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯎꯏꯌꯨꯀꯣ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯄꯣꯊꯥꯎ ꯅꯪꯗꯤ ꯋꯥꯔꯝꯃꯅꯤ ꯁ꯭ꯀꯨꯜꯗꯩꯁꯨ ꯍꯜꯂꯛꯄꯅꯤꯅ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯈ꯭ꯋꯥꯡꯒ ꯅꯥꯏꯗ ꯀꯥꯟꯅꯄꯣꯠꯇꯦ ꯅꯣꯛꯄ ꯍꯧꯔꯁꯦ ꯍꯥꯏ ꯅꯣꯛꯍꯟꯒꯗꯕ ꯃꯤ ꯆꯪꯈꯔꯦ ꯏꯕꯦꯝꯃ ꯃꯥꯁꯨ ꯉꯥꯛꯇꯪ ꯎꯏꯔꯨꯒꯦ ꯀ ꯍꯥꯏꯔꯝꯃꯒ ꯈꯦꯂꯦꯟꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅ ꯍꯥꯎꯋꯦ ꯃꯥꯅꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯏꯁ ꯗ ꯕꯦꯁ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯌꯦꯟꯁꯥꯡꯗ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯌꯥꯎꯔꯗꯤ ꯂꯣꯏꯔꯦ ꯃꯩ ꯇꯥꯔꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯐꯥꯔꯃꯔꯅ ꯑꯅꯨ ꯈꯨꯃꯟ ꯗꯦꯠ 4 ꯑꯌꯨꯛꯇ ꯀꯩ ꯃꯊꯦꯜ ꯆꯥꯈ꯭ꯔꯦ ꯍꯥꯏ ꯗꯦꯠ 4 ꯑꯌꯨꯛꯇ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯅꯨ ꯈꯨꯃꯟ ꯗꯦꯠ 4 ꯑꯌꯨꯛꯇ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯗꯦꯠ 4 ꯑꯌꯨꯛꯇ ꯉꯁꯤ ꯗꯦꯠ 4ꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯗꯦꯠ 4ꯒꯤꯗꯣ ꯑꯩ ꯀꯃꯥꯏꯅ ꯅꯤꯡꯁꯪꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯅꯤꯡꯁꯪꯗꯣꯏꯅꯣꯕ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯏꯆꯦ ꯑꯃꯗꯤ ꯂꯥꯏꯚ ꯂꯩꯕꯤꯔꯕ ꯃꯔꯨꯞꯁꯤꯡ ꯕꯥꯏ ꯏꯆꯦ ꯑꯃꯗꯤ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯡ ꯕꯥꯏ ꯍꯥꯏꯅ ꯃꯌꯥꯝꯗ ꯃꯉꯥꯜꯅ ꯕꯕꯥꯏ ꯇꯧꯔꯛꯑꯦ ꯕꯕꯥꯏ ꯃꯉꯥꯜ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯈꯦꯂꯦꯟ ꯀꯩ ꯍꯥꯏꯕ ꯏꯟꯁꯥꯡꯗꯤ ꯃꯩ ꯇꯥꯔꯦꯍꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯐꯥꯔꯃꯔꯅ ꯎꯏꯕꯤ ꯇꯥꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯨ ꯎꯏꯔꯦ ꯑꯗꯨꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯊꯕꯛ ꯌꯥꯝꯃꯟꯅ ꯉꯁꯤꯗꯤ ꯍꯥꯏ ꯑꯁꯦꯡꯕꯅꯤꯀꯣ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯀꯥꯟꯅꯕꯅꯤꯀꯣ ꯃꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯅꯤꯀꯣ ꯊꯕꯛ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤꯗꯤ ꯀꯃꯩ ꯑꯣꯡꯅ ꯂꯥꯏꯚ ꯊꯥꯕꯗ ꯌꯥꯝ ꯀꯩꯕ ꯆꯥꯕꯇꯅꯤꯌꯦ ꯆꯦꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯇꯟꯕ ꯃꯥꯜꯂꯦ ꯂꯥꯏꯚ ꯊꯥꯕꯗ ꯌꯥꯝ ꯆꯥꯕꯇꯅꯤꯌꯦ ꯆꯦꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯇꯟꯕ ꯃꯥꯜꯂꯦ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯇꯜꯂꯦ ꯌꯦꯡꯍꯟꯕ ꯃꯌꯥꯡ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯩ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯀꯩꯕ ꯅꯍꯥꯁꯤꯒꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯉꯁꯤ ꯍꯥꯏꯔꯣ ꯉꯁꯤꯗꯤ
ꯏꯅꯥꯛꯇ ꯈꯪꯅꯔꯦ ꯏꯈꯪꯇ ꯈꯪꯅꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯗꯦꯠ 4ꯒꯤ ꯏꯟꯁꯥꯡ ꯍꯪꯕꯅꯤꯀꯣ ꯏꯆꯟ ꯑꯩ ꯁꯤꯔꯦꯗ ꯇꯧꯔꯤꯁꯦ ꯗꯦꯠ 4ꯗꯣ ꯅꯪ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ ꯉꯁꯤ ꯗꯦꯠ 19 ꯅꯠꯇ꯭ꯔꯣ 18ꯒꯤꯇꯁꯨ ꯍꯥꯏꯔꯣ 17ꯒꯤꯇꯁꯨ ꯍꯥꯏꯔో ꯗꯦꯠ 4ꯒꯤꯗꯤ ꯀꯗꯥꯏꯗ ꯅꯤꯡꯁꯤꯡꯗꯣꯏꯅꯣꯕ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯃꯅꯤꯄꯨꯔ ꯐꯥꯔꯃꯤꯡ ꯍꯣꯏ ꯇꯧꯖꯒꯦ ꯃꯅꯤꯄꯨꯔ ꯐꯥꯔꯃꯤꯡ ꯍꯣꯏ ꯇꯧꯖꯒꯦꯅ ꯍꯥꯏꯌꯦ ꯑꯗꯒꯤ ꯕꯣꯂꯤꯋꯨꯗꯅ ꯀꯩꯗꯧꯔꯤꯅꯣ ꯆꯦꯅꯨ ꯍꯥꯏꯌꯦ ꯕꯣꯂꯤꯋꯨꯗ ꯑꯩ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤ ꯇꯧꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯗꯥꯅ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯀꯩ ꯍꯥꯏꯅꯤ ꯏꯆꯥꯊꯣꯝꯕꯤ ꯇꯨꯝꯍꯟꯕꯗꯩꯁꯨ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦꯕꯀꯣ ꯑꯗꯩ ꯄꯨꯂꯞ ꯊꯣꯛꯂꯛꯄꯗ ꯗꯥ ꯑꯦꯜꯕꯤ ꯇꯧ ꯂꯩꯔꯝꯃꯦ ꯗꯥ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯑꯦꯜꯕꯤ ꯇꯧꯍꯧꯔꯤꯁꯤꯅꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯃꯉꯥꯜ ꯉꯥꯏꯖꯔꯝꯒꯦ ꯑꯩꯁꯨ ꯃꯝꯗꯨꯅ ꯂꯩꯔꯕ ꯑꯗꯨꯅꯤꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅ ꯑꯌꯨꯛꯇꯩꯅ ꯊꯕꯛ ꯑꯗꯩ ꯆꯥꯕꯗ ꯑꯃꯨꯛ ꯋꯥꯔꯦ ꯑꯗꯒꯤꯗꯤ ꯏꯋꯥꯗ ꯋꯥꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅꯦ ꯂꯩꯁꯥꯕꯤ ꯅꯣꯏꯗꯤ ꯆꯥꯔ ꯇꯨꯝꯃ ꯇꯧꯕꯗ ꯋꯥꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯕꯛꯁꯦ ꯃꯧ ꯑꯣꯏꯔꯕꯅꯤꯅꯀꯣ ꯊꯕꯛꯁꯦ ꯏꯃꯨꯡ ꯄꯨꯔꯕꯅꯤꯅ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯇꯧꯔꯃꯤꯅꯀꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯗꯒꯤꯗꯤ ꯊꯕꯛꯁꯦ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯁꯨ ꯂꯩꯖꯗꯦꯕ ꯑꯩꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯗꯣꯏꯃꯤꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏ ꯀꯥꯟꯅꯗꯦ ꯍꯥꯏꯁꯦ ꯈꯇꯪꯇꯅꯤꯀꯣ ꯑꯟꯖꯨ ꯕ꯭ꯂꯣꯛꯁꯅ ꯍꯥꯏ ꯏꯆꯦꯅꯨ ꯍꯦꯜꯂꯣ ꯑꯟꯖꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯅꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅꯒ ꯑꯅꯨ ꯄꯥꯏꯈꯠꯈ꯭ꯔꯦ ꯀꯣꯃꯦꯟꯠꯁꯀ ꯂꯣꯏꯅ ꯑꯅꯨꯀꯤ ꯁꯞ ꯇꯧꯖꯈ꯭ꯔꯕꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯕꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯒ ꯅꯪ ꯀꯩꯅꯣ ꯇꯧꯔꯝꯃꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪꯅ ꯀꯣꯃꯦꯟꯠꯁ ꯑꯃ ꯊꯥꯗꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯀꯣꯃꯦꯟꯠꯁꯇ ꯊꯥꯗꯔꯝꯗ꯭ꯔꯒꯗꯤꯅꯦ ꯑꯩꯅ ꯍꯌꯦꯡ ꯍꯣꯔꯦꯟ ꯏꯁꯄꯦꯂꯤꯡ ꯈꯛꯇꯪ ꯁꯣꯏꯅꯕꯗ ꯆꯦꯟꯅꯦꯜꯗꯣ ꯊꯤꯕ ꯐꯪꯗꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯆꯥꯔ ꯇꯨꯝꯃ ꯇꯧꯕ ꯀꯥꯏꯅ ꯁꯣꯝꯗ ꯁꯪꯒꯥꯕꯒꯤ ꯑꯌꯨꯛꯇꯩ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯦꯞꯇ꯭ꯔꯤꯀꯣ ꯃꯥꯅꯦ ꯌꯨꯝ ꯁꯥꯕ ꯑꯗꯩꯗꯤ ꯁꯪꯒꯥꯒꯗꯕꯒ ꯑꯣꯏꯔꯒꯩ ꯊꯕꯛ ꯀꯟꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯗꯨꯗꯤ ꯌꯨꯝꯗꯨꯒ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯒꯤ ꯊꯧꯗꯥꯡꯗꯣ ꯂꯧꯐꯝ ꯊꯣꯛꯏꯕ ꯌꯨꯝ ꯁꯪ ꯀꯥꯕ ꯀꯥꯏꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯕ ꯌꯨꯝ ꯃꯌꯥꯝꯗꯣ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯨꯁꯜꯂꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯃꯛꯀꯗꯣꯏꯅꯤ ꯋꯥꯈ꯭ꯔꯕ ꯊꯕꯛꯅꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯀꯗꯥꯏꯗꯒꯤꯅꯣ ꯊꯣꯏꯕꯤꯁꯅꯥ ꯀꯩꯕ ꯉꯔꯥꯡꯁꯨ ꯀꯁꯥꯔꯒꯤ ꯈꯝꯕ ꯊꯦꯡꯅꯩ ꯉꯁꯤꯅ ꯀꯩꯕ ꯀꯩ ꯂꯝꯒꯤ ꯊꯣꯏꯕꯤ ꯁꯅꯥ ꯍꯥꯏꯅ ꯍꯪꯈꯔꯦ ꯕꯣꯂꯤꯋꯨꯗꯅ ꯀꯣꯏꯕ ꯂꯥꯛꯑꯣꯀꯣ ꯁꯣꯏꯗꯅ ꯏꯔꯥꯡ ꯈꯔ ꯐꯔꯒ ꯍꯥꯏꯅ ꯍꯥꯏꯔꯛꯏꯀꯣ ꯆꯦꯅꯨ ꯂꯥꯛꯀꯦ ꯕꯣꯂꯤꯋꯨꯗ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝ ꯂꯩꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯨꯌꯥꯏꯃ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯣꯏ ꯃꯈꯨꯔꯥꯒꯗꯣ ꯂꯩꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯑꯗꯩ ꯗꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝ ꯄꯣꯛꯃꯤꯟꯅꯕꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯈ꯭ꯔꯤꯕ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯈꯣꯏ ꯏꯄꯨꯌꯥꯏꯃꯒ ꯂꯩꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯃꯊꯧ ꯇꯥꯔꯗꯤ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯑꯟꯖꯨ ꯕ꯭ꯂꯣꯛꯁꯅ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔ ꯁꯞ ꯇꯧꯕꯤꯔꯒꯣ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯍꯥꯏꯀꯣ ꯑꯟꯖꯨꯗꯁꯨ ꯇꯧꯕꯤꯌꯣ ꯐꯥꯔꯃꯔ ꯀꯣ ꯑꯗꯒꯤꯗꯤ ꯑꯟꯖꯨꯅ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦꯗꯤ ꯍꯥꯏ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯟꯖꯨ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔ ꯅꯪ ꯀꯩꯕ ꯅꯪ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏ ꯑꯗꯩ ꯐꯥꯔꯃꯔꯅ ꯀꯩꯕ ꯑꯝꯇ ꯅꯠꯇꯦ ꯑꯅꯤ ꯑꯍꯨꯝ ꯊꯥꯖꯔꯝꯂꯕꯅꯤ ꯑꯅꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯐꯥꯔꯃꯔ ꯑꯗꯒꯤꯗꯤ ꯑꯅꯨ ꯍꯦꯛꯇ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯇꯨꯀꯨꯅ ꯀꯩꯕ ꯍꯦꯜꯂꯣ ꯅꯦꯅꯦ ꯑꯩ ꯍꯥꯟꯅꯒꯤ ꯕꯣꯏꯇꯣꯟꯗꯨꯅꯦ ꯍꯥꯏ ꯑꯣꯀꯦ ꯋꯦꯜꯀꯝ ꯕꯣꯏꯇꯣꯟ ꯅꯪ ꯅꯍꯥꯟꯒꯩ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯀꯥꯏ ꯃꯥꯡꯉꯨꯔꯒꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯀꯩꯕ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯑꯩꯈꯣꯏ ꯗꯥꯒꯤꯅꯦ ꯑꯗꯨꯐꯥꯎꯗ ꯃꯃꯥꯟꯅꯕ ꯂꯥꯛꯄꯒꯤ ꯑꯗꯨ ꯑꯗꯥ ꯊꯕꯛ
ꯀꯩ ꯍꯥꯏꯕ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯁꯪꯒꯥꯕ ꯀꯥꯟꯗꯗꯤ ꯐꯖꯔꯅꯤ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯔꯒꯦ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯀꯤꯔꯦꯗ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦꯗꯤ ꯍꯥꯏꯗꯦ ꯀꯤꯟꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯁꯤꯕꯨ ꯌꯥꯔꯦꯗ ꯊꯤꯟꯕꯤꯔꯛꯀꯅꯨꯀꯣ ꯀꯩꯕ ꯃꯥꯏꯁꯦ ꯆꯤꯡꯗꯧꯅ ꯄꯣꯝꯗꯧꯔꯦ ꯑꯗꯒꯤꯗꯤ ꯑꯣꯂꯤꯋꯨꯗꯅ ꯑꯗꯨꯅꯦꯕ ꯉꯥ ꯍꯥꯎꯅ ꯆꯥꯁꯦ ꯑꯩꯗꯤ ꯁꯥꯗꯤ ꯆꯥꯗꯦꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯁꯥꯗ ꯑꯩꯅ ꯆꯥꯔꯤꯁꯦ ꯆꯤꯀꯦꯟꯒ ꯑꯗꯒꯤꯗꯤ ꯍꯥꯟꯅꯅꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯥꯝ ꯆꯥꯔꯛꯑꯦ ꯌꯨꯝꯗꯗꯤꯀꯣ ꯑꯩ ꯏꯕꯨꯡꯗꯣ ꯃꯥꯗꯤ ꯁꯥ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯕꯨꯡꯗꯨꯅꯅꯦ ꯑꯩꯈꯣꯏ ꯗꯥꯗꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯅꯅꯦ ꯃꯥꯅ ꯌꯥꯝ ꯄꯤꯖꯔꯛꯑꯦ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯎꯔꯛꯑꯒ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯧꯒ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗꯗꯤꯅꯦ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯂꯣꯏ ꯍꯪꯒꯣꯏꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯤꯛꯀꯦꯟ ꯅꯠꯇꯕꯗꯁꯨ ꯆꯥꯗꯦ ꯆꯤꯛꯀꯦꯟꯒꯨꯝꯕ ꯑꯗꯒꯤꯗꯤ ꯉꯥꯅꯨ ꯑꯗꯨꯗꯤ ꯆꯥꯏꯕꯀꯣ ꯑꯇꯩꯗꯤ ꯀꯌꯥ ꯆꯥꯗꯦꯕ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯐꯥꯔꯃꯔ ꯍꯥꯏꯔꯒ ꯁꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯗꯨꯁꯤꯅꯥ ꯂꯥꯛꯑꯦ ꯆꯦ ꯗꯥꯕꯨꯡꯗꯤ ꯍꯥꯏ ꯗꯨꯁꯤꯅꯥ ꯑꯩꯈꯣꯏ ꯗꯥꯗꯣ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯎꯏꯔꯨꯒꯦꯅ ꯃꯥ ꯆꯪꯈ꯭ꯔꯦꯕꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛꯇꯣ ꯈꯔ ꯊꯦꯡꯅ ꯁꯨꯗꯣꯏꯅꯦꯌꯦ ꯑꯗꯨꯒꯤ ꯆꯪꯈ꯭ꯔꯦ ꯑꯗꯒꯤ ꯇꯨꯀꯨꯅ ꯀꯩ ꯍꯥꯏꯕ ꯅꯍꯥꯟꯈꯩ ꯅꯦꯅꯦꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯒꯦ ꯇꯧꯔꯒ ꯍꯦꯛꯇ ꯀꯥꯎꯕ ꯍꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅꯤꯅꯀꯣ ꯊꯕꯛꯁꯨ ꯑꯗꯨꯝ ꯀꯥꯟꯅꯔꯝꯒꯅꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯒꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯗꯩ ꯀꯣꯂꯦꯖ ꯀꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯃꯤꯡꯅꯦꯕꯀꯣ ꯑꯩꯒꯤ ꯇꯥꯏꯃꯤꯡꯁꯦ ꯍꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯅꯤꯀꯣ ꯋꯥꯔꯕ ꯇꯥꯟꯖꯥꯗꯨꯅꯦꯕ ꯋꯥꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯒ ꯃꯤꯒꯦꯜ ꯕꯤꯒꯁꯨ ꯌꯥꯎꯅꯤꯡꯉꯝꯃꯣꯏ ꯅꯠꯇ꯭ꯔꯅꯦ ꯆꯥꯗꯅ ꯊꯛꯇꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤꯡꯗꯣꯏꯅꯦꯕ ꯑꯩ ꯀꯩꯁꯨꯝ ꯋꯥꯔꯧꯗꯦꯗ ꯇꯨꯀꯨ ꯑꯗꯒꯤꯗꯤ ꯏꯅꯝꯃ ꯍꯥꯟꯅ ꯀꯩꯀꯩ ꯁꯥ ꯆꯥꯔꯝꯒꯦ ꯑꯩꯁꯦ ꯍꯥꯟꯅ ꯆꯥꯔꯝꯕꯁꯦ ꯆꯤꯛꯀꯦꯟꯁꯤꯃꯗꯤ ꯆꯥꯔꯦꯀꯣ ꯉꯥꯅꯨ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯊꯦꯡꯒꯨ ꯈꯪꯕ꯭ꯔꯥ ꯊꯦꯡꯒꯨ ꯆꯥꯔꯛꯏꯀꯣ ꯑꯗꯒꯤꯗꯤ ꯑꯣꯛꯁꯨ ꯆꯥꯔꯛꯏꯀꯣ ꯆꯥꯔꯛꯇꯦꯗꯤ ꯍꯥꯏꯔ ꯆꯤꯟ ꯊꯤꯔꯣꯏꯕ ꯑꯩꯅ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤꯀꯣ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤꯗꯤ ꯆꯥꯈꯤꯗ꯭ꯔꯦ ꯑꯣꯛꯁꯨ ꯆꯥꯔꯛꯑꯦꯕꯀꯣ ꯈꯨꯅꯨꯁꯨ ꯆꯥꯔꯛꯑꯦ ꯑꯁꯤꯗꯤ ꯈꯪꯉꯛꯑꯦꯕ ꯈꯨꯅꯨꯒ ꯑꯗꯒꯤꯗꯤ ꯌꯦꯟꯒ ꯉꯥꯅꯨꯒ ꯑꯗꯒꯤꯗꯤ ꯊꯦꯡꯒꯨꯒ ꯑꯗꯨꯒꯩꯗꯤ ꯑꯣꯛ ꯑꯁꯤ ꯂꯣꯏ ꯆꯥꯔꯛꯏꯀꯣ ꯑꯩ ꯑꯗꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯁꯤꯒ ꯀꯌꯥ ꯆꯥꯟꯅꯔꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯩꯅꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯎ ꯍꯩꯁꯨ ꯑꯩ ꯆꯥꯕ ꯉꯝꯃꯔꯣꯏꯕꯀꯣ ꯑꯗꯨꯅꯦ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯕ꯭ꯂꯨ ꯂ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯤꯟ ꯂ ꯈꯔ ꯄꯤꯔꯛꯎ ꯑꯅꯨꯁꯦ ꯀꯣꯃꯦꯟ ꯁꯨꯕ ꯈꯔ ꯍꯦꯛꯇ ꯂꯥꯡꯒꯟ ꯀꯩꯅꯣ ꯂꯥꯟꯗꯒꯤ ꯇꯧꯋꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯤ ꯂꯥꯛꯏꯗ ꯍꯪꯉꯦ ꯑꯩ ꯃꯤ ꯂꯥꯛꯑꯃ ꯍꯦꯛꯇ ꯄꯥꯈꯠꯂꯦ ꯂꯝꯕꯤꯗ ꯂꯩꯕꯅꯤꯅꯅꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯀꯣꯃꯦꯟꯁ ꯄꯥꯕꯗ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯐꯥꯔꯃꯔ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯗꯨꯗꯒꯤꯗꯤ ꯍꯨꯅꯧꯁꯅ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯀꯩ ꯈꯜꯂꯝꯃꯤꯅꯣ ꯍꯣꯏ ꯁꯤꯁꯦ ꯍꯩꯕꯣꯡꯗꯤ ꯅꯠꯇꯦ ꯁꯤ ꯁꯖꯅꯥꯅꯦ ꯁꯖꯅꯥ ꯄꯥꯝꯕꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯖꯅꯥ ꯃꯈꯣꯡꯗ ꯑꯦꯜꯕꯤ ꯇꯧꯏꯅꯦ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯑꯗꯒꯤꯗꯤ ꯏꯟꯁꯄꯤꯌꯥꯔꯅ ꯀꯩ ꯍꯥꯏꯕ कैसे हो दीदी हम अच्छे हैं आप कैसे हो अंजुना ब्लू पिरगो चेनू है पिरके अंजू अदगिदी मणिपुरी फार्मरना अंजू चाक चारबो हायदे अंजुना मणिपुर फार्मरसु ब्लू थोकते अꯩꯉꯣꯟꯗ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯟꯖꯨ ꯕ꯭ꯂꯣꯛꯅ ꯆꯥꯔꯦ ꯍꯥꯏꯗꯤ ꯇꯨꯀꯨꯅ ꯑꯗꯨꯗꯤ ꯅꯦꯅꯦꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯔꯧ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯊꯦꯡꯉꯨ ꯍꯥꯏꯕ꯭ꯔꯣ ꯊꯦꯡꯒꯨ ꯍꯥꯏ ꯊꯦꯡꯒꯨ ꯍꯣꯏ ꯊꯦꯡꯒꯨ ꯍꯥꯏꯕ ꯏꯁꯤꯡꯗ ꯂꯩꯕꯗꯣ ꯑꯗꯒꯤ ꯑꯟꯖꯨꯅ
ꯐꯥꯔꯃꯔꯗꯤ ꯍꯥꯏꯌꯦ ꯑꯗꯨꯒꯩꯗꯤ ꯍꯣꯂꯤꯋꯨꯗꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒ ꯉꯥ ꯊꯣꯡꯕꯒ ꯆꯥꯔꯒ ꯂꯣꯏꯔꯦ ꯁꯥ ꯉꯥꯒ ꯍꯦꯟꯄꯣꯟꯇꯦ ꯀꯣꯅꯦ ꯆꯦꯅꯨ ꯁꯣꯏꯕꯨꯝꯒ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯁꯣꯏꯕꯨꯝꯅꯤꯒ ꯍꯥꯏꯔꯗꯤ ꯂꯣꯏꯖꯔꯦ ꯑꯩꯗꯤ ꯔꯣꯃꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯔꯣꯃꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗꯩ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯅꯨꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯈꯔ ꯄꯟꯕꯗ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯃꯇꯤꯟ ꯀꯨꯠ ꯌꯣꯜꯂꯦ ꯍꯥ 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 ꯑꯗꯩ ꯕꯤꯅꯣꯏ ꯀꯣꯟꯁꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯕꯤꯅꯣꯏ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ ꯁꯖꯅꯥ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯆꯥꯗ ꯀꯨꯏꯔꯦ ꯀꯩꯕ ꯀꯥꯡꯉꯧꯒ ꯑꯗꯩ ꯍꯋꯥꯏ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦ ꯁꯥꯡꯅ ꯍꯥꯞꯄꯗꯣ ꯑꯁ ꯈꯨꯍꯥꯎ ꯑꯃꯅꯤ ꯏꯕꯦꯝꯃ ꯑꯗꯩꯗꯤꯅꯦ ꯉꯥ ꯊꯣꯡꯕꯗꯀꯅꯦ ꯑꯩꯈꯣꯏ ꯉꯥꯒꯨꯝꯕ ꯊꯣꯡꯕꯗꯀꯅꯦ ꯍꯥꯞꯄꯁꯨ ꯍꯥꯎꯋꯦꯕ ꯃꯥꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯖꯅꯥ ꯆꯥꯕꯁꯦ ꯌꯥꯝ ꯐꯩ ꯃꯤꯠꯇ ꯌꯥꯝ ꯐꯩ ꯍꯥꯏꯀꯣ ꯂꯩꯗꯨꯔꯁꯤꯅꯥꯅ ꯆꯦ ꯏꯆꯥꯅꯨꯄꯤꯗꯣ ꯇꯨꯝꯍꯧꯔꯤꯗꯨꯁꯤꯅ ꯇꯨꯝꯍꯜꯂꯝꯃꯤꯅꯦ ꯃꯥ ꯑꯗꯒꯤꯗꯤ ꯑꯟꯖꯨꯅ ꯍꯥꯏ ꯐꯥꯔꯃꯔ ꯕ꯭ꯂꯨ ꯊꯣꯛꯑꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯊꯦꯡꯒꯨꯗꯣ ꯍꯥꯎꯕ꯭ꯔꯥ ꯀꯩꯕ ꯍꯪꯉꯤꯅꯤꯅ ꯃꯥ ꯍꯥꯏ ꯈꯨꯍꯥꯎ ꯑꯃ ꯊꯦꯡꯒꯨ ꯈꯨꯍꯥꯎ ꯑꯃ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯤꯠꯀꯁꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯅꯣ ꯃꯃꯤꯠꯀꯁꯦ ꯇꯧꯔꯛꯏꯁꯤꯕꯣ ꯊꯣꯏꯕꯤꯁꯅꯥ ꯕꯤ ꯀꯅꯥꯅꯣ ꯍꯥꯏ ꯍꯣꯏ ꯕꯤ ꯍꯥꯏꯅ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯍꯥꯏꯅ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯟꯖꯨ ꯁꯕ ꯀꯣꯃꯦꯟꯠꯁ ꯂꯥꯏꯛ ꯀꯩꯕ ꯂꯥꯞꯇꯛꯅ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯂꯥꯟꯒꯗꯤꯖꯔꯕꯅꯤ ꯀꯩꯕ ꯍꯧꯔꯦ ꯌꯦꯡꯕꯤꯌꯨ ꯍꯌꯦꯡ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯃꯥꯅꯀꯣ ꯑꯟꯖꯨꯗ ꯁꯕ ꯀꯃꯦꯟ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯟꯕꯤꯔꯛꯎ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯔꯣꯃꯤꯅ ꯆꯥꯔꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯐꯥꯔꯃꯔ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯟꯖꯨꯅ ꯁꯤꯌꯣꯔ ꯗꯤꯌꯔ ꯐꯥꯔꯃꯔ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯁꯔꯤꯇꯥ ꯑꯦꯝꯅ ꯑꯩꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯆꯥꯕꯤꯔꯛꯇꯦ ꯍꯥꯏ ꯁꯔꯤꯇꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯩꯀꯩ ꯆꯥꯔꯛꯑꯣ ꯍꯥꯏꯔꯛꯀꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯥꯎꯈ꯭ꯔꯦ ꯑꯩꯗꯣ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯄ꯭ꯂꯤꯖ ꯑꯗꯒꯤꯗꯤ ꯕꯤꯅꯣꯏꯅ ꯆꯦꯁꯦ ꯀꯗꯥꯏꯗꯩꯅꯣ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯦ ꯕꯤꯅꯣꯏ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯊꯦꯡꯁ ꯑꯟꯖꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯔꯣꯃꯤꯅ ꯏꯆꯦꯁꯦ ꯑꯉꯥꯡ ꯇꯧꯅ ꯇꯧꯋꯦ ꯑꯉꯥꯡ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ ꯑꯗꯨꯒ ꯕꯤꯅ ꯍꯥꯟꯅ ꯎꯅꯈꯤꯕ ꯊꯣꯏꯕꯤꯁꯅꯥ ꯀꯥꯏꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯌꯨꯂꯤꯎꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯀꯣ ꯍꯥꯏ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨꯅꯦ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯅꯣꯏ ꯃꯌꯥꯝꯅ ꯎꯔꯦꯀꯣ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯛꯇꯨꯗꯤ ꯑꯩꯅ ꯎꯗꯕꯅꯤꯅ ꯑꯗꯨ ꯈꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯎꯅꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯅꯦꯕ ꯑꯗꯨ ꯈꯇꯪꯒꯤ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯤ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯗꯨꯔꯁꯤꯅꯥꯅ ꯏꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯏꯆꯥꯅꯨꯄꯤ ꯀ꯭ꯂꯥꯁ 3 ꯇꯝꯃꯤꯅꯤ ꯍꯟꯗꯛ 4 ꯀꯥꯗꯣꯏꯅꯤꯀꯣ ꯑꯗꯩ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯂꯥꯞꯇꯛꯅ ꯂꯪꯊꯖꯔꯝꯃꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯇꯈꯦꯜꯂꯦꯝꯕꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯇꯈꯦꯜꯂꯦꯝꯕꯝ ꯑꯗꯒꯤꯗꯤ ꯂꯟꯆꯦꯟꯕꯅ ꯍꯨꯂꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯤ ꯑꯦꯝ ꯑꯦꯝ ꯑꯦꯜꯅ ꯀꯩꯕ ꯗ ꯎꯅꯈꯤꯕ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯁꯤ ꯍꯥꯏꯁꯤꯕ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯎꯂꯤꯎꯅ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯑꯣ ꯗꯥꯅ ꯆꯦꯅꯨ ꯍꯥꯏꯌꯦ ꯁꯛꯑꯣꯗꯅ ꯆꯦꯅꯨ ꯍꯥꯏꯕ ꯏꯁꯩ ꯍꯥꯏꯔꯣ ꯏꯁꯩꯒ ꯁꯛꯃꯟꯗꯅ ꯀꯥꯎꯔꯦꯅꯦ ꯑꯩꯕꯨ ꯇꯨꯀꯨꯅ ꯅꯦꯅꯦꯅ ꯅꯍꯥꯟ ꯑꯪꯀꯜꯗ ꯈ꯭ꯋꯥꯡ ꯅꯥꯏꯌꯦꯅ ꯄ꯭ꯔꯦꯡ ꯇꯧꯕꯗꯣꯗꯤ ꯕ꯭ꯔꯦꯁ ꯇꯥꯔꯦꯍꯦ ꯍꯥꯏ ꯑꯩꯅꯦ
ꯄ꯭ꯔꯦꯡ ꯑꯃꯒ ꯇꯧꯔꯨꯗꯣꯏꯅꯦ ꯑꯩꯈꯣꯏ ꯗꯥꯗ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤ ꯇꯧꯔꯛꯀꯅꯤꯀꯣ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯌꯦꯕꯀꯣ ꯖꯤꯡꯒ ꯀꯨꯞꯅ ꯈꯣꯠꯅ ꯇꯧꯔꯤꯕ ꯑꯗꯨꯗꯨꯅ ꯄ꯭ꯔꯦꯡꯁꯦ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯦꯕ ꯁꯦꯞ ꯌꯦꯡꯕꯗ ꯑꯩꯁꯨ ꯋꯥꯔꯦ ꯇꯧꯊꯔꯛꯇ꯭ꯔꯣꯕꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯕꯤ ꯑꯦꯟ ꯁꯔꯃꯥꯗꯣꯔꯣ ꯕꯤ ꯅꯪꯁꯦ ꯕꯤ ꯑꯦꯟ ꯁꯔꯃꯥꯗꯨꯔꯣ ꯕꯤ ꯅꯪꯁꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯊꯣꯏꯕꯤꯁꯅꯥ ꯉꯛꯇ ꯉꯥꯏꯔꯦ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯨꯔꯦꯜꯗ ꯅꯥꯄꯤ ꯀꯔꯤ ꯇꯥꯎꯊꯣꯛꯈ꯭ꯔꯕꯗꯨ ꯉꯥꯏꯔꯦꯀꯣ ꯇꯥꯎꯊꯔꯛꯄꯗꯨ ꯉꯥꯏꯔꯦꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯕꯤꯅ ꯏꯇꯩꯃ ꯑꯅꯨ ꯀꯦꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯉꯁꯤꯗꯤ ꯔꯧ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯕꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦꯀꯣ ꯅꯪꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯐꯥꯔꯃꯔ ꯑꯩ ꯃꯤꯡ ꯑꯣꯟꯊꯣꯛꯑꯅꯤꯕꯣ ꯍꯥꯏ ꯑꯣꯟꯊꯣꯛꯑꯣ ꯅꯪ ꯃꯤꯡꯁꯦ ꯌꯥꯝ ꯄꯥꯝꯅꯕ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯑꯗꯩ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯊꯣꯏꯕꯤꯁꯅꯥ ꯇꯈꯦꯜꯂꯦꯝꯕꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯕꯤꯅꯣꯏ ꯀꯣꯟꯁꯝꯅ ꯀꯁꯥꯔꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯅꯨ ꯍꯥꯏꯌꯦꯀꯣ ꯑꯟꯖꯨ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯟꯖꯨꯗ ꯍꯪꯉꯤ ꯃꯥꯜꯂꯦ ꯑꯗꯒꯤ ꯕꯤꯅ ꯅꯠꯇꯦ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨ ꯅꯠꯇꯕꯗꯤ ꯈꯪꯗꯦ ꯕꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯩ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯅꯨꯒꯤ ꯂꯥꯏꯐꯁꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯊꯣꯏꯕꯤꯁꯅꯥ ꯉꯛꯇ ꯉꯥꯏꯔꯦ ꯍꯥꯏ ꯑꯗꯩ ꯁꯔꯤꯇꯥ ꯑꯦꯝꯅ ꯁꯣꯏꯕꯨꯝꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯜꯂꯒ ꯉꯥ ꯇꯥꯎꯕ ꯑꯃꯒ ꯆꯥꯕꯤꯔꯛꯎ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯆꯥꯕꯤꯔꯛꯇꯦ ꯀꯩꯕ ꯖꯦꯅꯝ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯍꯥꯏꯌꯦ ꯌꯦꯅꯝ ꯊꯣꯡꯕꯗꯣ ꯍꯩꯇ꯭ꯔꯕꯅꯤꯅ ꯏꯔꯣꯟꯕ ꯉꯥ ꯏꯔꯣꯟꯕ ꯉꯥ ꯀꯥꯏ ꯆꯠꯂꯤꯕ ꯀꯥꯏ ꯆꯠꯂꯤꯕ ꯑꯣ ꯑꯗꯩꯗꯤ ꯀꯩꯕ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯔꯛꯑꯣ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯅꯦ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯣꯀꯦ ꯆꯥꯔꯛꯀꯦ ꯁꯔꯤꯇꯥ ꯑꯩ ꯍꯟꯗꯛ ꯁꯣꯏꯗꯅ ꯆꯥꯔꯛꯑꯅꯤꯀꯣ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯨꯕꯥꯡ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯊꯔꯣꯏ ꯊꯣꯡꯕꯁꯤ ꯆꯥꯔꯣ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝꯃꯦ ꯀꯩꯅꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯕꯒ ꯌꯥꯗꯦꯅꯦ ꯌꯥꯔꯦ ꯑꯗꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯔꯛꯑꯣ ꯌꯥꯝ ꯍꯥꯏꯔꯤꯑꯕꯀꯣ ꯑꯗꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯔꯒ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯒꯤꯁꯨ ꯀꯩꯅꯣꯝꯃ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤꯁꯨ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯩꯗꯨꯒ ꯇꯧꯔꯒ ꯂꯣꯏ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯩ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯁꯔꯤꯇꯥ ꯌꯥꯝꯅ ꯁꯥꯗ꯭ꯔꯤꯉꯩ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯀꯥꯡꯁꯣꯏ ꯍꯦꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯑꯇꯩ ꯑꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯩ ꯕꯤꯖꯅꯥꯅ ꯏꯅꯝꯃ ꯌꯥꯝꯃꯟꯕꯒꯤ ꯑꯣꯟꯊꯣꯛꯅꯤꯡꯉꯦ ꯑꯗꯣ ꯑꯩꯁꯨ ꯏꯁꯥꯒꯤ ꯊꯝꯖꯕꯅꯦ ꯃꯣꯏꯁꯨ ꯃꯁꯥꯒꯤ ꯃꯃꯤꯡꯅꯦ ꯀꯩꯝ ꯈꯟꯗ꯭ꯔꯦꯗ ꯍꯣꯏ ꯃꯥꯏꯒꯤ ꯃꯤꯡꯅꯤꯅ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯀꯣ ꯕꯤꯅ ꯈꯪꯗ꯭ꯔꯦꯕ ꯀꯩꯁꯥꯝꯊꯣꯡ ꯌꯥꯏꯁ꯭ꯀꯨꯜꯒꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯤꯅꯣꯏ ꯀꯨꯃꯥꯔꯅ ꯏꯇꯩꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯔꯨꯞ ꯀꯗꯥꯏ ꯆꯠꯈꯔꯦ ꯍꯪꯉꯦ ꯑꯣ ꯗꯥ ꯕꯤꯖꯣꯟ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯗꯥ ꯕꯤꯖꯣꯟ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯌꯥꯎꯔꯝꯃꯦꯕ ꯑꯍꯥꯟꯕꯗ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯒꯦ ꯅꯨꯡꯗꯥꯡꯒ ꯊꯕꯛ ꯊꯦꯡꯅ ꯁꯨꯗꯣꯏꯃꯤꯅ ꯍꯥꯏꯅ ꯃꯥ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯩ ꯃꯨꯁꯤꯒ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯔꯤꯅꯦ ꯕꯤꯅꯣꯏ ꯀꯣꯟꯁꯝꯅ ꯀꯥꯏꯁꯦ ꯁꯥꯖꯩꯌꯦ ꯀꯩꯅꯣ ꯀꯩꯁꯦ ꯁꯖꯥꯏꯌꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯅꯨ ꯏꯟꯁꯥꯡꯗꯤ ꯑꯩꯗꯤ ꯆꯥꯔꯨꯕ ꯈꯨꯗꯤꯡ ꯄꯪꯍꯥꯎꯇ ꯍꯦꯛ ꯍꯥꯎꯔꯦ ꯅꯨꯡ ꯐꯥꯎꯕ ꯂꯦꯛꯄꯗ ꯍꯥꯎꯔꯦ ꯑꯗꯒꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯒꯤ ꯑꯣꯏꯔꯕ ꯈꯪꯗꯦ ꯍꯥꯏ ꯃꯥꯅꯦ ꯑꯩꯁꯨ ꯇꯧꯒꯜꯂꯦ ꯆꯥꯔꯨꯕꯁꯦ ꯄꯪꯍꯥꯎꯇ ꯍꯥꯎꯋꯦ ꯑꯩ ꯆꯤꯟꯁꯦ ꯈꯔ ꯍꯥꯎꯒꯟꯕ ꯆꯤꯟꯅꯦꯕ ꯑꯗꯒꯤꯗꯤ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯏꯇꯩꯃꯅꯨ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ ꯕꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯇꯤꯟꯅꯕꯗꯤ ꯂꯩꯒꯤꯕꯅꯦ ꯀꯥꯎꯔꯦ ꯍꯥꯏ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯅꯨ ꯕꯕꯥꯏ ꯇꯥꯇꯥ ꯈꯇꯝ ꯑꯣꯟ ꯍꯥꯏ ꯕꯕꯥꯏ ꯐꯥꯔꯃꯔ ꯕꯕꯥꯏ ꯍꯌꯦꯡ ꯎꯅꯁꯤ ꯑꯗꯩ ꯐꯥꯔꯃꯔꯅ ꯑꯣꯍꯣ ꯑꯗꯨꯗꯤ ꯕꯤꯁꯦ ꯌꯥꯏꯁ꯭ꯀꯨꯜ ꯑꯉꯥꯎꯕ ꯄꯥꯈꯪꯗꯨꯅꯤꯀꯣ ꯍꯥꯏ ꯑꯣꯂꯤꯋꯨꯗꯅ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦꯀꯣ ꯏꯆꯦ ꯑꯅꯨ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯣꯂꯤꯋꯨꯗ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯐꯥꯔꯃꯔ ꯅꯪ ꯁꯨꯗꯠꯂꯨꯔꯥ ꯍꯥꯏ ꯁꯔꯤꯇꯥ ꯑꯩꯅ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔ ꯀꯥꯏꯗ ꯖꯣꯏꯟ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ
ꯑꯩꯁꯨ ꯄꯨꯡ ꯑꯃꯈꯛꯇꯅꯤꯀꯣ ꯊꯥꯗꯣꯏꯁꯦ ꯄꯨꯡ ꯑꯃ ꯌꯧꯕꯒ ꯄꯨꯡ ꯑꯃ ꯑꯣꯏꯕꯒ ꯑꯗꯨꯝ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤꯀꯣ ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯂꯩ ꯃꯌꯥꯝꯁꯨ ꯊꯕꯛ ꯃꯌꯥꯝ ꯂꯩꯅꯔꯝꯒꯅꯦꯕꯀꯣ ꯍꯧꯖꯤꯛꯀ ꯊꯕꯛ ꯀꯟꯕ ꯃꯇꯝꯅꯤ ꯍꯋꯥꯏ ꯂꯣꯛꯄ ꯑꯥꯂꯨ ꯂꯣꯛꯄ ꯑꯗꯒꯤꯗꯤ ꯑꯅꯧꯕ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯀꯥꯂꯦꯟꯒꯤ ꯑꯃꯨꯛ ꯊꯥꯕ ꯍꯧꯒꯠꯅꯕꯒꯤ ꯃꯇꯝ ꯑꯣꯏꯕ ꯑꯁꯤ ꯊꯕꯛ ꯌꯥꯝ ꯀꯟꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯖꯩꯕ ꯃꯌꯥꯝꯁꯨ ꯀꯜꯂꯝꯒꯅꯤ ꯈꯜꯂꯦꯕ ꯑꯩꯅ ꯀꯟꯕ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯧꯖꯅꯤꯡꯗꯦꯕꯀꯣ ꯂꯣꯏꯗꯣꯔꯦ ꯑꯩ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯇꯧꯏꯕꯂꯥ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯅ ꯐꯝꯃꯤꯗꯣ ꯀꯩ ꯍꯥꯏꯕ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦ ꯐꯝꯃꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯨ ꯂꯥꯛꯏ ꯇꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯣꯏꯕ ꯂꯥꯛꯏ ꯑꯩꯒꯤꯗ ꯁꯖꯅꯥ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯁꯖꯅꯥ ꯄꯥꯝꯕꯤꯁꯦ ꯃꯌꯥꯡꯅ ꯍꯨꯔꯥꯟꯃꯟꯒꯤꯗꯅ ꯄꯥꯟꯗ꯭ꯔꯦ ꯑꯝꯇ ꯍꯥ ꯏꯃꯥ ꯑꯩ ꯊꯨꯟꯁꯦ ꯅꯥꯔꯦ ꯀꯩꯕ ꯆꯠꯄ ꯌꯥꯏꯌꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨ ꯖꯕ꯭ꯔꯥꯒ ꯀꯩꯀꯥ ꯂꯪꯊꯔꯤꯅꯤꯗꯣ ꯑꯗꯨꯒ ꯆꯠꯅꯔꯤꯅꯦ ꯃꯅꯤꯄꯨꯔ ꯕꯥꯃꯅ ꯀꯥꯏꯕ ꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯊꯣꯏꯕꯤ ꯁꯅꯥꯁꯦ UFC ꯀꯥꯏꯕ ꯅꯠꯇ꯭ꯔꯒ WWEꯗ ꯌꯥꯎꯕ꯭ꯔꯣ ꯋꯥ ꯉꯥꯡꯕꯁꯦ ꯁꯨꯗꯠꯀꯦ ꯊꯤꯟꯖꯤꯟꯒꯦ ꯍꯥꯏꯔꯤꯕ ꯀꯔꯤ ꯀꯤꯔꯦꯗ ꯍꯥꯏ ꯃꯥ ꯈꯔ ꯍꯥꯏꯒꯟꯕꯅꯦ ꯐꯥꯔꯃꯔ ꯃꯥ ꯈꯔ ꯍꯥꯏꯒꯟꯕꯅꯦ ꯊꯣꯏꯕꯤꯁꯅꯥꯁꯦ ꯑꯗꯒꯤꯗꯤ ꯕꯤ ꯆꯠꯂꯦ ꯕꯥꯏ ꯇꯦꯛ ꯀꯤꯌꯔ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯃꯣꯛ ꯎꯔ ꯐꯥꯔꯃꯔ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯔꯤꯇꯥ ꯑꯦꯝꯅ ꯀꯩ ꯄꯥꯝꯕꯤꯅꯣ ꯁꯖꯅꯥ ꯄꯥꯝꯕꯤ ꯍꯥꯏꯁꯦ ꯁꯖꯅꯥ ꯄꯥꯝꯕꯤ ꯍꯥꯏꯁꯦ ꯁꯥꯡꯕꯅꯦꯕ ꯃꯥꯁꯦ ꯈꯪꯕ ꯈꯨꯅꯤꯡꯃꯨꯛ ꯀꯔꯤꯃꯨꯛ ꯈꯨꯅꯤꯡ ꯍꯦꯟꯅ ꯁꯥꯡꯕꯅꯤꯅꯦ ꯄꯤꯛꯁꯨ ꯆꯥꯎꯕꯅꯦꯕꯀꯣ ꯍꯋꯥꯏꯗꯒ ꯍꯥꯞꯄꯒ ꯃꯀꯛ ꯃꯀꯛꯇ ꯍꯋꯥꯏꯗ ꯍꯥꯞꯅ ꯆꯥꯕ ꯌꯥꯕ ꯉꯧꯅꯒ ꯆꯥꯕ ꯌꯥꯕꯗꯨꯅꯦꯕ ꯑꯩ ꯍꯌꯦꯡ ꯄꯥꯜꯂꯀꯥꯟꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯔꯕ ꯁꯨꯗꯠꯀꯦ ꯊꯤꯟꯖꯤꯟꯒꯦ ꯍꯥꯏꯗ꯭ꯔꯦꯀꯣ ꯑꯩ ꯌꯥꯔꯕ ꯍꯥꯏ ꯑꯩ ꯁꯖꯅꯥ ꯄꯥꯝꯕꯤ ꯌꯦꯡꯍꯜꯂꯛꯀꯦ ꯁꯔꯤꯇꯥ ꯁꯖꯅꯥ ꯄꯥꯝꯕꯤꯗꯤ ꯁꯤꯅꯤꯀꯣ ꯁꯖꯅꯥꯁꯦ ꯃꯅꯥꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯁꯦ ꯑꯉꯥꯡ ꯃꯌꯥꯝꯅꯅꯦ ꯀꯥꯈꯠꯂ ꯐꯣꯏꯗꯠꯇꯅ ꯑꯗꯨꯝꯁꯨ ꯂꯩꯌꯦꯕ ꯁꯖꯅꯥ ꯄꯥꯝꯕꯤ ꯑꯃ ꯂꯩ ꯌꯦꯡꯍꯜꯂꯛꯀꯦ ꯃꯅꯥꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯅꯥꯗꯨ ꯌꯦꯡꯉꯒ ꯅꯪ ꯁꯣꯏꯗꯅ ꯈꯪꯒꯅꯦꯕ ꯍꯣꯏ ꯀꯩꯅꯣꯒ ꯕꯣꯔꯣꯏ ꯆꯥꯅꯤꯡꯕꯅ ꯕꯣꯔꯣꯏꯒ ꯐꯪꯒꯗ꯭ꯔꯥ ꯇꯜꯂꯤꯕꯣ ꯍꯥ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯁꯔꯤꯇꯥ ꯁꯦ ꯁꯤꯁꯦ ꯁꯖꯅꯥ ꯍꯥꯏꯗꯣ ꯁꯦ ꯁꯤꯒꯤ ꯃꯅꯥꯁꯦ ꯎꯕ꯭ꯔꯥ ꯁꯖꯅꯥ ꯃꯄꯥꯟ ꯁꯥꯔꯦ ꯁꯖꯅꯥ ꯃꯄꯥꯟ ꯁꯥꯔꯦ ꯑꯗꯨ ꯃꯄꯥꯟ ꯁꯥꯔꯦ ꯁꯖꯅꯥꯒꯤ ꯁꯖꯅꯥ ꯃꯄꯥꯟ ꯁꯥꯔꯦ ꯁꯖꯅꯥ ꯃꯌꯥꯝ ꯄꯥꯜꯂꯅꯤ ꯃꯌꯥꯡꯅ ꯂꯣꯏ ꯍꯨꯔꯥꯟꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯕ ꯐꯪꯉꯔꯣꯏ ꯑꯩ ꯏꯁꯥꯒꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯡꯅ ꯂꯣꯏ ꯍꯨꯔꯥꯟꯈꯤꯗꯣꯏꯅꯤ ꯍꯌꯦꯡꯗꯤ ꯔꯣꯃꯤꯂꯥ ꯁꯖꯅꯥ ꯃꯄꯥꯟ ꯌꯥꯝ ꯁꯥꯏꯌꯦ ꯁꯤ ꯃꯌꯥꯡꯅ ꯍꯌꯦꯡ ꯂꯣꯏ ꯆꯥꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯕ ꯐꯪꯉꯣꯏ ꯇꯨꯀꯨꯅ ꯏꯃꯥ ꯑꯩ ꯎꯔꯦ ꯇꯨꯀꯨꯅ ꯍꯥꯏꯕ ꯀꯩꯅꯣꯅꯦꯅꯦ ꯃꯊꯛꯇꯤ ꯊꯥꯈꯤ ꯀꯣꯃꯦꯟ ꯑꯝꯇ ꯄꯥꯔꯣ ꯍꯥꯏ ꯑꯣ ꯎꯍꯧꯗꯦꯅꯦ ꯇꯨꯀꯨ ꯊꯣꯏꯕꯤꯁꯅꯥꯅ ꯁꯖꯅꯥ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯄꯥꯜꯂꯝꯃꯦ ꯄꯥꯟꯗ꯭ꯔꯦ ꯈꯔ ꯂꯪꯉꯒꯣꯏ ꯄꯥꯟꯗ꯭ꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥ ꯂꯪꯉꯒꯣꯏ ꯏꯅꯝꯃꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯑꯩꯈꯣꯏ ꯌꯧꯅꯕ ꯂꯪꯉꯛꯑꯣ ꯄꯥꯜꯂꯀꯥꯟꯗ ꯂꯪꯉꯛꯀꯦꯀꯣ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯉꯥꯛꯇꯅꯤ ꯕꯤꯅ ꯍꯥꯏꯕ ꯏꯪꯂꯤꯁꯗꯤ ꯗ꯭ꯔꯨꯝꯁꯇꯤꯛꯁ ꯀꯧꯕꯅꯤ ꯁꯔꯤꯇꯥ ꯑꯦꯝ ꯍꯥꯏ ꯗ꯭ꯔꯨꯝꯁꯇꯤꯛꯁ ꯀꯧꯕꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯗꯨꯔꯁꯤꯅꯥꯅ ꯆꯦ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝ ꯈꯨꯊꯤꯗꯨꯒ ꯗꯨꯔꯁꯤꯅꯥ ꯆꯤꯆꯦꯒꯤ ꯌꯨꯝ ꯈꯨꯊꯤꯗꯨ ꯎꯗ꯭ꯔꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣ ꯑꯩ ꯇꯜꯂꯦꯕ ꯑꯁꯦꯡꯕ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯌꯨꯝꯒ ꯐꯖꯅ ꯁꯥꯔꯕ ꯀꯥꯟꯗ ꯇꯧꯔꯛꯀꯦꯀꯣ ꯇꯜꯂꯦꯕ ꯑꯩ ꯌꯨꯝꯗꯣ ꯌꯥꯝ ꯃꯑꯣꯡ ꯆꯥꯗꯦꯕ ꯑꯗꯨꯒꯤꯅꯤ ꯁꯔꯤꯇꯥ ꯑꯦꯝꯅ ꯎꯔꯦ ꯃꯁꯛꯇꯤ ꯈꯪꯗ꯭ꯔꯦ ꯍꯌꯦꯡꯅꯦ ꯄꯥꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯈꯪꯕ꯭ꯔꯥ ꯁꯔꯤꯇꯥ ꯑꯩ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯅꯝꯃꯛꯀꯦꯕ ꯑꯗꯨꯒ ꯌꯦꯡꯍꯜꯂꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯤ ꯅꯪ ꯃꯃꯜ ꯀꯩ ꯍꯥꯏꯕ ꯃꯃꯜ ꯆꯠꯂꯤꯕ꯭ꯔꯣ ꯃꯃꯜ ꯌꯥꯎꯋꯦ ꯍꯥꯏꯗꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯄꯥꯜꯂꯒ ꯂꯪꯉꯛꯀꯦ ꯁꯔꯤꯇꯥ ꯑꯦꯝꯅ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯋꯦꯜꯀꯝ ꯁꯔꯤꯇꯥ ꯑꯩ ꯃꯤꯅꯤꯠ 5 ꯉꯥꯏꯔꯦ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯦ ꯑꯩꯁꯨ
ꯕꯤꯅ ꯆꯠꯂꯤ ꯃꯔꯛ ꯃꯔꯛꯇ सजना तेरे लिए सजना ꯁꯝꯒꯁꯦ ꯌꯥꯗꯦꯗ ꯁꯝꯒꯁꯦ ꯆꯔꯨꯗꯨ ꯉꯥꯏꯔꯦ ꯅꯪ ꯑꯩ ꯐꯣꯇꯣ ꯁꯣꯝꯗ ꯀꯥꯞꯄꯤꯔꯝꯃꯨꯍꯦ ꯑꯩ ꯅꯍꯥꯟꯗꯩ ꯐꯣꯇꯣ ꯀꯥꯞꯇꯅ ꯂꯩꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯁꯦ ꯂꯥꯛꯑ ꯁꯥꯏ ꯂꯦꯞꯍꯟꯗꯅ ꯊꯝꯃꯦ ꯌꯨꯝꯗ ꯄꯨꯁꯟꯗꯗꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯅꯝꯃ ꯀꯤꯟ ꯄꯤꯔꯛꯀꯅꯤ ꯌꯥꯝ ꯊꯨꯅ ꯇꯧ ꯊꯤꯕ ꯐꯖꯕ ꯏꯁꯥꯒꯤ ꯌꯨꯝꯕꯨ ꯀꯩꯒꯤ ꯀꯥꯏꯗꯣꯏꯅꯣ ꯑꯁ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯏꯕꯦꯝꯃ ꯑꯩ ꯍꯨꯝꯇꯣ ꯇꯧꯕꯩ ꯋꯥꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯏꯕꯦꯝꯃ ꯑꯩ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯤꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯆꯠꯂꯨꯁꯦꯕꯤ ꯍꯥꯏ ꯕꯤꯅ ꯍꯥꯏ तू ही मुझको बता दे चाहूं मैं आना खुदकसे नेल पॉलिश का संगद्रे खुद सागसे आलू तांबदा बर 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 तल्ले खुदकसे बर 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 तल्ले खुदिनगसे बर बर तल्ले आलू तांबदा लेसारिङाइदा नुंगाइगदबा नुंगाइहौरो लेसाबिसा कोइगदबा कोइहौरो चागदबा चाहौरो सेटकदबा सेटहौरो हयेंग मौ अꯣꯏꯔꯀꯥꯟꯗ ꯌꯥꯝ वाबने पाउरो ꯑꯩꯅ ꯀꯩꯅꯣ ꯄꯤꯕꯤꯔꯤꯅꯦꯕ ꯃꯌꯥꯝꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯐꯪꯅꯔꯕꯅꯤꯅ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯉꯝꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯔ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯨꯛꯕꯥꯡꯗꯤ ꯇꯧꯔꯛꯀꯅꯤꯕ ꯊꯔꯣꯏꯒꯤ ꯃꯨꯛꯕꯥꯡ ꯑꯝꯇ ꯍꯥꯟꯅ ꯇꯧꯔꯛꯈꯤꯒꯦ ꯊꯣꯏꯕꯤꯁꯅꯥ ꯀꯣ ꯊꯔꯣꯏꯒꯤ ꯃꯨꯛꯕꯥꯡꯗꯣ ꯊꯔꯣꯏꯗꯣ ꯇꯤꯡꯁꯤꯟꯅ ꯂꯩꯔꯦꯕ ꯉꯁꯥꯏ ꯄꯨꯝꯈꯤꯕꯅ ꯍꯥꯟꯈꯤꯗꯧꯔꯕ ꯊꯔꯣꯏꯒꯤ ꯃꯨꯛꯕꯥꯡ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯅꯪꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯅꯦ ꯏꯆꯟ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯨꯛꯕꯥꯡ ꯇꯧꯊꯔꯛꯇꯣꯏꯅꯤ ꯑꯃ ꯏꯔꯣꯜꯂꯅꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯑꯃꯅ ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯕꯣꯔꯥ ꯍꯧꯔꯅꯤ ꯑꯗꯨꯒ ꯑꯇꯩꯁꯨ ꯃꯊꯦꯜ ꯀꯩꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯆꯥꯊꯔꯛꯑꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯦꯕꯣ ꯑꯩꯗꯤ ꯄꯦꯜꯂꯦ ꯅꯨꯡꯉꯥꯏꯃꯜꯂꯦ ꯊꯕꯛꯁꯨ ꯄꯥꯛꯅ ꯁꯨꯕꯤꯗꯦ ꯑꯗꯨꯅꯤ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝ ꯁꯨꯔꯛꯇꯦ ꯂꯩꯁꯥꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯔꯛꯇꯦ ꯏꯃꯥ ꯏꯆꯦ ꯏꯅꯝꯃ ꯂꯣꯏ ꯂꯩꯕꯅꯤꯅ ꯀꯔꯤꯝ ꯁꯨꯔꯛꯇꯦ ꯀꯦꯅ ꯃꯧꯅ ꯍꯧꯖꯔꯛꯑꯦ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤꯀꯣ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯗꯦꯗ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯒꯅꯤꯒ ꯍꯥꯏꯗꯣ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤꯗ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯃꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯒꯤꯗꯤ ꯁꯥꯍꯤꯕ ꯁꯖꯤꯠꯅ ꯍꯥꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯂꯣꯏꯔꯝꯗꯥꯏꯅꯤꯀꯣ ꯑꯩ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯦ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦꯀꯣ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯔꯦ ꯇꯧꯖꯔꯣ ꯅꯣꯏ ꯏꯆꯜ ꯀꯥꯏꯅ ꯀꯩ ꯍꯥꯏꯕ ꯊꯦꯝꯃꯛꯏ ꯅꯤꯅꯦꯍꯥ ꯁꯥꯎꯔꯝꯅꯤ ꯍꯥꯏꯅ ꯃꯤꯒꯤ ꯑꯗꯨꯝ ꯇꯧ ꯂꯩꯌꯣ ꯍꯥꯏꯌꯦ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯅꯠꯇꯕ ꯊꯔꯣꯏꯗꯣ ꯃꯇꯥ ꯆꯥꯅ ꯄꯨꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤꯅꯦꯕ ꯄꯨꯝꯈꯤꯅꯦꯅ ꯇꯧꯕ ꯑꯩꯅ ꯊꯔꯣꯏ ꯍꯥꯏꯁꯤꯗꯤ ꯀꯨꯏꯅ ꯇꯤꯡꯅ ꯊꯝꯕ ꯌꯥꯗꯦꯗꯅ ꯑꯗꯨꯗꯨꯒꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯇꯧꯔꯛꯀꯦ ꯇꯧꯕ ꯊꯔꯣꯏꯗꯣ ꯇꯤꯡꯅ ꯂꯩꯔꯦꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯏꯕꯦꯝꯃ ꯅꯪꯕꯨ ꯁꯥꯎꯅꯨ ꯍꯥꯏꯃꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯤꯡꯉꯣꯜ ꯌꯥꯝꯃꯗꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯉꯥꯅꯦꯕ ꯅꯤꯉꯣꯜ ꯃꯉꯥꯒꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯅꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯦꯅꯗꯤ ꯍꯧꯖꯔꯛꯄ ꯌꯨꯝꯗꯒꯤ ꯖꯦꯁꯃꯤꯟ ꯕꯦꯒꯝ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯖꯦꯁꯃꯤꯟ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗꯒꯤ ꯁꯥꯍꯤꯕ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯀꯥꯏꯒꯤꯅꯣ ꯆꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯏ ꯑꯩ ꯄꯨꯡ ꯑꯃꯈꯛꯇꯅꯤ ꯊꯥꯗꯣꯏꯗꯣꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯀꯟꯕꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯌꯦꯡ ꯄꯨꯡ 2:30ꯗꯅꯦ ꯑꯃꯨꯛꯀ ꯁꯥꯟꯅꯁꯦꯕ ꯋꯥꯔꯤꯀꯣ ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯑꯥꯗ ꯂꯥꯛꯑꯒ ꯐꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯣꯏꯔꯛꯏꯑꯕꯀꯣ ꯑꯩꯈꯣꯏꯗ ꯑꯗꯣ ꯌꯨꯝꯗꯒ ꯄꯨꯁꯟꯗ꯭ꯔꯤ ꯑꯩ ꯑꯦꯜꯕꯤ ꯇꯧꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯗꯣ ꯃꯥꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯗꯨ ꯑꯥꯗ ꯐꯝꯃꯒ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯛꯎꯅꯦ ꯅꯪꯕꯨ
Nang bu hai taro ne. Oi. Romila, hai taro. Ai mana bi koi ye. Ado masu jumda pusalage tauba. Siga leiradi nungaitidana. Adugine ko sahiba sajid hayang lao ko. Adagidi bungi thokthangna wadribo ware changage tawine da. Thebisana aikoigina amuk mari aina iton tonbi oibai nungaire nungaibani ko atona ta haise kete kezaraga ne nungaijebani ba tombe haise adagidi naure mongbina kaurabo u kari kawaro udo kawana tiye kainone sajana pambi ne sajana pambi tu sajana pambi asina kwaro hairo acha kwa pambi ngatani se kwa pambi ngantani akhoi ngantani simyam se ko akhoi sidane hana yum leirameba sida yum leirameba ko do leirai ning khai gibadagi akhoi silabulom na tholakpani ko akhoi kwa ngantani se mayam se upambi kwa lafu adi lafu ko je akhoi ni ko asina pukri ni loi kangkhre pukri se loi kangkhre hoji baraki isina kena toiba chingthei ga hai khangde da dumaina haiba dune mayam loiselase bye bye hairo ado isahiba sajidna kai haiba ado che nungaina leibiyo matam pumnamakta ibaiga nuksinana ana ek yaudana punsi nuksangna hai thank you so much aingon dumaina haibiraiba dumaina nangi punsi da shuko dumaina nungaina harauna leibo oiko doi thebisana atombina taurakpa thabakti ataina henpot mane bye bye thebisana bye bye mayam bye bye hairo loiselage yelbi se noina bye bye haidadi loisan mangamdre bai lao tasi ai mana bi jimna busan ye ko mama pa na leire ba lao bye bye mayam bye bye tawro mayam bye bye tawro bye bye hayang mu na rase nungdi nungai bo khunggangi punsi se asengba amaron di jam nungai e dagi na pali yam pali huhau madu ino de bema na iche aigi support tawbirago channel okay tawrake na mongbi ai wari mi hamzi bana bi kire bye bye mayam bye bye hello bye bye hayang mu unerasi ko ai jumda change jingkha kupagi makhon hina